ꯂꯥꯏꯁ꯭ꯔꯝꯅ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯗ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯌꯥꯏꯐ ꯃꯪꯒꯣꯜꯁꯨ ꯄꯤꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯣꯄꯤꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝ ꯂꯥꯏꯚꯇ ꯆꯪꯕꯤꯔꯒꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯅ ꯉꯥꯡꯖꯔꯤꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯐꯪꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯆꯥꯟꯕꯤꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯉꯔꯥꯡꯁꯦ ꯑꯩ ꯂꯥꯏꯚ ꯊꯥꯒꯦꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯒꯤ ꯉꯝꯖꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯂꯥꯏꯚꯇ ꯂꯥꯛꯄꯤꯕꯁꯤꯡꯅ ꯑꯩꯅ ꯉꯥꯡꯖꯔꯤꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯐꯪꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯉꯁꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯃꯌꯥꯝ ꯉꯔꯥꯡꯁꯦ ꯍꯥꯂꯦꯂꯨꯌꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯔꯣꯃꯦꯁ ꯋꯥꯔꯤꯕꯝ ꯕ꯭ꯔꯗꯔ ꯑꯩꯅ ꯉꯥꯡꯖꯔꯤꯕ ꯋꯥꯍꯩꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯐꯪꯕꯤꯕ꯭ꯔꯥ ꯃꯥꯏꯛ ꯄꯥꯟꯖꯕꯅꯤ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯗꯔ ꯃꯌꯥꯝ ꯈꯤꯇꯪ ꯆꯪꯕ ꯂꯥꯏꯚ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨꯀꯣ ꯉꯁꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤꯅꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯉꯔꯥꯡꯁꯦ ꯑꯩ ꯂꯥꯏꯚꯁꯦ ꯊꯥꯖꯒꯦꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯁꯦ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯈꯤꯕꯗꯒꯤ ꯃꯌꯥꯝ ꯑꯩ ꯉꯔꯥꯡꯁꯦ ꯂꯥꯏꯚ ꯊꯥꯖꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯣꯏꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯄꯨꯡ 8ꯁꯨ ꯆꯞ ꯆꯥꯅ ꯇꯥꯔꯦ ꯉꯁꯤ ꯋꯥꯍꯪ ꯈꯔ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯔꯦꯗꯤ ꯑꯣꯏꯔꯒ ꯂꯩꯕꯤꯌꯨ ꯁꯦꯝ ꯁꯥꯔꯒ ꯂꯩꯕꯤꯌꯨꯀꯣ ꯑꯗꯨꯒ ꯆꯥꯟꯕꯤꯗꯨꯅ ꯂꯥꯏꯚ ꯑꯁꯦ ꯑꯩꯈꯣꯏ ꯊꯥꯖꯕ ꯃꯌꯥꯝꯗ ꯌꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯃꯔꯝꯗꯤ ꯃꯌꯥꯝꯅꯁꯨ ꯈꯪꯕ ꯌꯥꯅꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯁꯦꯒꯃꯦꯟꯁꯦ ꯑꯁꯤꯗ ꯃꯌꯥꯝꯅ ꯌꯥꯎꯕ ꯌꯥꯅꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯑꯁꯤꯒꯤ ꯋꯥꯈꯜꯁꯦ ꯑꯩꯉꯣꯟꯗ ꯂꯥꯛꯆꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯣꯛꯑꯔꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯃꯤꯡꯁꯦꯟ ꯈꯥꯡꯉꯨ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯅ ꯍꯣꯂꯤ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯁꯦ ꯇꯠꯅꯕ ꯊꯥꯅꯕ ꯌꯥꯗꯕ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗ ꯊꯃꯣꯏꯗ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯕꯒꯤ ꯃꯔꯝꯅꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯥꯍꯪ ꯈꯔ ꯑꯩꯅ ꯏꯖꯔꯦ ꯃꯌꯥꯝ ꯋꯥꯍꯪꯁꯤꯡꯁꯦ ꯌꯥꯝꯅ ꯕꯦꯁꯤꯛ ꯑꯣꯏꯕ ꯋꯥꯍꯪ ꯉꯥꯛꯇꯅꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯌꯥꯝ ꯂꯥꯏꯅ ꯄꯤꯕ ꯉꯝꯒꯗꯧꯕꯀꯣ ꯄꯥꯎꯈꯨꯝ ꯁꯥꯡꯗꯕ ꯍꯥꯏꯖꯕ ꯇꯥꯏ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯅ ꯈꯨꯝꯕ ꯉꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯃꯅꯥ ꯑꯅꯤꯈꯛ ꯊꯝꯖꯒꯦ ꯑꯍꯥꯟꯕ ꯃꯅꯥꯅ ꯂꯨꯄꯥ 1,000 ꯈꯛ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯅꯥꯅ ꯂꯨꯄꯥ 500 ꯈꯛ ꯊꯝꯖꯒꯦ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯆꯨꯝꯕꯗꯣ ꯍꯦꯟꯅ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯥꯛꯄꯤꯔꯤꯕ ꯂꯥꯏꯚ ꯑꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯗꯨꯒ ꯀꯟꯕꯤꯕ ꯃꯄꯨ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯏꯆꯦ ꯏꯆꯜ ꯉꯥꯛꯇꯅꯤ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯣ ꯊꯃꯣꯏꯗ ꯂꯩꯖꯔꯒꯅꯤ ꯃꯌꯥꯝ ꯒꯨꯗ ꯏꯚꯤꯅꯤꯡ ꯗꯤꯃꯥꯔꯛ ꯇꯦꯂꯦꯟ ꯀꯣ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯣꯖꯥ ꯍꯥꯏꯕꯤꯔꯛꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯇꯥꯏꯌꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯕꯦꯃꯥ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯗꯨꯅ ꯕꯤꯃꯣꯜꯅ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯍꯥꯏꯕꯤꯔꯛꯏ ꯕꯤꯃꯣꯜ ꯀꯥꯡꯉꯕꯝ ꯃꯌꯥꯝ ꯍꯧꯕ ꯌꯥꯔꯗ꯭ꯔꯥ ꯃꯤ 10 ꯂꯥꯛꯑꯦꯀꯣ ꯃꯌꯥꯝ ꯑꯝꯇꯪ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯋꯥꯠꯁꯑꯦꯞꯇ ꯑꯣꯏꯔꯒꯁꯨ ꯑꯝꯇꯪ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯋꯥꯍꯪꯁꯦ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦ ꯋꯥꯍꯪꯁꯦ ꯑꯩ ꯏꯁꯤꯟꯖꯔꯦ ꯍꯣꯂꯤ ꯕꯥꯏꯕꯜꯁꯦ ꯃꯌꯥꯝ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯂꯧꯊꯣꯛꯑꯒ ꯏꯖꯕꯅꯤꯀꯣ ꯂꯧꯈꯠꯆꯕꯅꯤ ꯌꯥꯝꯅ ꯁꯣꯔꯠ ꯑꯣꯏꯒꯗꯕ ꯌꯥꯝ ꯇꯦꯟꯅ ꯈꯨꯝꯕ ꯉꯝꯒꯗꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯕ ꯃꯌꯥꯝ ꯍꯧꯖꯔꯁꯤꯔꯥ ꯑꯣꯖꯥꯁꯤꯡ ꯈꯤꯇꯪ ꯆꯪꯒꯗꯧꯕꯗꯤ ꯋꯥꯠꯄ ꯃꯥꯜꯂꯦꯀꯣ ꯉꯔꯥꯡꯁꯦ ꯃꯌꯥꯝ ꯑꯩ ꯂꯥꯏꯚ ꯊꯥꯖꯒꯦ ꯍꯥꯏꯅ ꯇꯧꯖꯔꯝꯕꯗꯣ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯂꯥꯏꯚꯁꯦ ꯊꯥꯕ ꯉꯝꯖꯍꯧꯗꯕꯅꯤ ꯑꯍꯥꯟꯕꯗꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯀꯩꯅꯣꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯋꯥꯍꯪ ꯍꯪꯖꯗ꯭ꯔꯤꯉꯩꯗ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯗꯣꯛꯄꯤꯗꯕ ꯏꯃꯥꯅꯨꯑꯦꯜ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯤꯀꯣ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯃꯌꯥꯝ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯧꯃꯤꯟꯅꯁꯤ ꯉꯁꯤ ꯑꯩꯅ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯕ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯕ ꯑꯊꯣꯏꯕ ꯄꯥꯡꯒꯜꯅꯤ ꯑꯊꯣꯏꯕ ꯄꯥꯡꯒꯜ ꯏꯁꯣꯔ ꯈꯛꯇꯅ ꯄꯤꯕ ꯉꯝꯕ ꯑꯊꯣꯏꯕ ꯄꯥꯡꯒꯜ ꯂꯨꯛꯀꯤ ꯃꯌꯥꯝ ꯄꯟꯗꯨꯞ 7ꯒꯤ ꯄꯗ 18 ꯂꯨꯛ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯄꯟꯗꯨꯞ ꯆꯦꯞꯇꯔ 9 ꯚꯔꯁ 19ꯗ ꯑꯁꯨꯝꯅ ꯍꯥꯏ ꯌꯦꯡꯉꯨ ꯑꯩꯅ ꯅꯈꯣꯏꯗ ꯂꯤꯟꯁꯤꯡ ꯑꯃꯁꯨꯡ ꯕ꯭ꯔꯤꯆꯤꯛꯁꯤꯡ ꯅꯦꯠꯅꯕ ꯑꯃꯁꯨꯡ ꯌꯦꯛꯅꯕꯒꯤ ꯃꯇꯤꯛ ꯄꯨꯝꯅꯃꯛꯄꯨ ꯉꯝꯅꯕ ꯄꯥꯡꯒꯜ ꯄꯤꯕꯤꯔꯦ
ꯀꯔꯤ ꯑꯃꯠꯇꯅ ꯅꯈꯣꯏꯕꯨ ꯁꯣꯛꯍꯜꯂꯣꯏ ꯑꯦꯃꯦꯟ ꯃꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯀꯣ ꯂꯤꯟꯁꯤꯡ ꯑꯃꯁꯨꯡ ꯕ꯭ꯔꯤꯆꯤꯛꯁꯤꯡ ꯅꯦꯠꯅꯕ ꯍꯥꯏ ꯑꯗꯨꯒ ꯑꯃꯁꯨꯡ ꯌꯦꯛꯅꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛꯄꯨ ꯉꯝꯅꯕ ꯃꯇꯤꯛ ꯄꯤꯕꯤꯔꯦ ꯀꯔꯤ ꯑꯃꯠꯇꯅ ꯅꯈꯣꯏꯕꯨ ꯁꯣꯛꯍꯜꯂꯣꯏ 아멘 하리버 이빠기 와하이시 라이브시부 ꯌꯦꯡꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯏꯄꯥꯅ ꯍꯩꯊꯕꯤꯕ ꯏꯁꯅꯨ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯁꯦ ꯌꯦꯛꯅꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛꯄꯨ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯣ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯔꯒꯦ ꯑꯍꯥꯟꯕ ꯋꯥꯍꯪ ꯐꯥꯔꯁט ꯀ꯭ꯋꯦꯁꯟꯁꯦ 아멘 하리ꯕ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏ 아멘 하리ꯕꯁꯤꯒꯤ ꯑꯔꯊ ꯀꯔꯤꯅꯣ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯕꯤꯔꯛꯎ 아멘 하이ꯕꯒꯤ ꯑꯔꯊ ꯀꯔꯤꯅꯣ ꯑꯍꯥꯟꯕ ꯋꯥꯍꯪ ꯐꯥꯔꯁ ꯀꯃꯦꯟ ꯂꯥꯛꯀꯗꯧꯕꯗꯣ ꯐꯥꯔꯁ ꯀꯃꯦꯟ ꯂꯥꯛꯄꯗꯣ ꯃꯌꯥꯝ ꯑꯩ ꯌꯦꯡꯖꯒꯗꯧꯕꯅꯤꯀꯣ ꯀꯅꯥꯅ ꯍꯥꯟꯅ ꯂꯥꯛꯏ ꯀꯟꯕꯤꯕ ꯃꯄꯨ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ 아멘 하ꯏꯗꯨꯅ ꯌꯥꯝ ꯆꯨꯝꯃꯦ ꯆꯨꯝꯃꯤꯀꯣ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯔꯣꯃꯦꯁ ꯋꯥꯔꯤꯕꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯤꯒꯤꯇꯥ ꯁꯤꯡꯍꯅ ꯀꯟꯕꯤꯕ ꯃꯄꯨ ꯏꯁꯣꯔ ꯊꯥꯒꯠꯆꯔꯤ 아멘 하ꯏꯕꯅꯤ ꯆꯨꯝꯃꯤꯀꯣ ꯑꯗꯨꯒ ꯔꯣꯃꯦꯁ ꯋꯥꯔꯤꯕꯝ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯁꯒꯣꯜꯁꯦꯝ ꯃꯦꯔꯨꯅꯥ ꯍꯥꯏꯕꯀꯣ ꯑꯣꯏꯔꯁꯅꯨ ꯑꯣꯖꯥ 아멘 하ꯏꯕꯤꯔꯦ ꯑꯣꯏꯔꯁꯅꯨ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ 아멘 하이ꯕꯒꯤ ꯑꯔꯊꯗꯤ ꯑꯁꯨꯝꯅ ꯑꯣꯏꯔꯁꯅꯨ ꯑꯣꯏꯍꯟꯕꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤꯀꯣ ꯑꯁꯤꯗ ꯋꯥꯍꯪꯁꯤꯡꯁꯦ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯋꯥꯍꯪꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯂꯥꯛꯄꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯒꯤꯇꯥ ꯁꯤꯡꯍꯅ ꯂꯥꯛꯏ ꯀꯟꯕꯤꯕ ꯃꯄꯨ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ 아멘 하이ꯕꯒꯤ ꯑꯁꯦꯡꯕ ꯃꯤꯅꯤꯡꯗꯤ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯀꯣ ꯑꯁꯨꯝꯅ ꯑꯣꯏꯍꯟꯕꯤꯔꯦ ꯌꯥꯅꯔꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯑꯁꯤꯒꯤ ꯋꯥꯍꯪꯁꯤꯗ ꯑꯩꯅ ꯈꯟꯒꯠꯆꯒꯗꯧꯔꯤꯕꯁꯤ ꯔꯃꯦꯁ ꯋꯥꯔꯤꯕꯝ ꯑꯃꯁꯨꯡ ꯔꯃꯦꯁ ꯋꯥꯔꯤꯕꯝ ꯁꯒꯣꯜꯁꯦꯝ ꯑꯔꯨꯅꯥ ꯀꯣ ꯔꯃꯦꯁ ꯋꯥꯔꯤꯕꯝ ꯑꯗꯨꯒ ꯁꯒꯣꯜꯁꯦꯝ ꯑꯔꯨꯅꯥ ꯍꯥꯏꯔꯤꯕ ꯁꯤꯁꯇꯔ ꯑꯅꯤꯁꯤꯅ ꯍꯥꯏꯔꯤꯕ ꯕ꯭ꯔꯗꯔ ꯑꯃꯁꯨꯡ ꯁꯤꯁꯇꯔꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯁꯂꯥꯝ ꯕꯁꯟꯇ ꯑꯣꯏꯔꯁꯅꯨ ꯆꯨꯝꯃꯤ ꯑꯗꯨꯒ ꯅꯤꯔꯨꯄꯃꯥ ꯑꯣꯏꯅꯥꯝ ꯑꯣꯏꯔꯁꯅꯨ 하이두나 하이비레이 아두가 당사 라이동 오이르스누 하이두나 하이비레이고 타gatchari ahanba wahang asigi paukhumse oiresanu haibase yangna hana haibirakpa ꯑꯩꯈꯣꯏꯒꯤ ꯔꯃꯦꯁ ꯋꯥꯔꯤꯕꯝ ꯑꯃꯁꯨꯡ ꯁꯒꯣꯜꯁꯦꯝ ꯑꯔꯨꯅꯥ ꯀꯣ ꯃꯊꯪꯗ ꯋꯥꯍꯪ ꯂꯥꯛꯆꯒꯦ ꯃꯊꯪꯁꯨ ꯌꯥꯡꯅ ꯄꯤꯅꯕꯒꯤ ꯍꯣꯠꯅꯕꯤꯌꯨ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯍꯥꯂꯦꯂꯨꯌꯥꯒꯤ ꯑꯔꯊ ꯀꯔꯤꯅꯣ ꯃꯩꯇꯩꯂꯣꯟꯗ ꯍꯟꯕꯤꯔꯛꯎ ꯍꯥꯂꯦꯂꯨꯌꯥ ꯑꯁꯤꯒꯤ ꯑꯔꯊ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯒꯤ ꯍꯥꯂꯦꯂꯨꯌꯥ ꯍꯥꯏꯅ ꯍꯥꯏꯅꯕꯁꯤꯒꯤ ꯑꯔꯊꯁꯦ ꯍꯥꯏꯕꯤꯔꯛꯎ ꯌꯥꯝꯅ ꯍꯥꯏꯅꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯅ ꯍꯥꯂꯦꯂꯨꯌꯥ ꯍꯥꯏꯕꯁꯤꯒꯤ ꯑꯔꯊ ꯍꯥꯂꯦꯂꯨꯌꯥ ꯔꯃꯦꯁ ꯋꯥꯔꯤꯕꯝ ꯊꯥꯒꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯩ ꯐꯨꯜ ꯏꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀꯣ ꯀꯀꯥ ꯃꯩꯇꯩꯗ ꯒ꯭ꯔꯨꯞ ꯙꯔꯃ ꯖꯥꯃꯤ ꯀꯔꯤꯒꯤꯅꯣ ꯃꯊꯪ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯑꯥꯏꯁ꯭ꯔꯝ ꯀꯩꯅꯣꯅ ꯍꯥꯏꯕꯤꯔꯦꯀꯣ ꯑꯥꯏꯁ꯭ꯔꯝ ꯑꯉꯧꯁꯅꯥꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯆꯨꯝꯃꯤ ꯊꯥꯒꯠꯆꯔꯤ ꯕꯁꯟꯇ ꯁꯂꯥꯝ ꯑꯣꯖꯥ ꯂꯥꯏꯚ ꯌꯥꯎꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯔꯣꯃꯦꯁ ꯋꯥꯔꯤꯕꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯕꯤꯃꯣꯜ ꯈꯨꯟꯗ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯕꯤꯔꯛꯏ ꯋꯥꯡꯊꯣꯏꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯆꯨꯝꯃꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯏꯉꯝ ꯉꯝꯕ ꯏꯁꯣꯔꯕు ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯁꯤꯗꯀꯣ ꯏꯉꯝ ꯉꯝꯕ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯍꯥꯂꯦꯂꯨꯌꯥ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯑꯣꯏꯅꯀꯣ ꯋꯥꯍꯪꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯈꯟꯒꯠꯆꯒꯗꯧꯔꯤꯕꯁꯦ ꯅꯤꯔꯨꯄꯃꯥ ꯑꯣꯏꯅꯥꯝ ꯋꯥꯡꯊꯣꯏꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯁꯦ ꯑꯃ ꯈꯟꯒꯠꯆꯔꯤ ꯂꯣꯏ ꯆꯨꯝꯃꯤꯀꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯉꯝ ꯉꯝꯕ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯕ ꯃꯇꯝꯗ ꯃꯌꯥꯝ ꯆꯥꯟꯕꯤꯗꯨꯅ ꯐꯨꯜ ꯏꯕꯤꯔꯝꯃꯣ ꯁꯥꯡꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯆꯨꯝꯕꯗꯨꯅꯤ ꯈꯟꯒꯠꯆꯒꯗꯧꯕꯁꯦ ꯏꯉꯝ ꯉꯝꯕ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯃꯤꯉꯣꯟꯗ ꯊꯥꯒꯠꯄ ꯑꯃ ꯂꯩ ꯀꯣ ꯃꯌꯥꯝ
ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯥꯒꯠꯄ ꯂꯩ ꯑꯗꯨꯕꯨ ꯍꯥꯂꯦꯂꯨꯌꯥ ꯍꯥꯏꯔꯤꯕ ꯃꯄꯨꯁꯦ ꯃꯤꯡꯂꯦꯟꯁꯦ ꯁꯔꯒꯗ ꯂꯩꯔꯤꯕ ꯁ꯭ꯋꯔꯒꯗꯨꯠꯁꯤꯡꯅ ꯍꯥꯏꯅꯕ ꯃꯤꯡꯂꯦꯟꯁꯦ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯉꯝ ꯉꯝꯕ ꯏꯁꯣꯔꯕꯨ ꯏꯉꯝ ꯉꯝꯕ ꯃꯄꯨꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯡꯊꯣꯏꯅ ꯊꯥꯒꯠꯆꯔꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯅ ꯅꯤꯔꯨꯄꯃꯥ ꯑꯣꯏꯅꯥꯝ ꯃꯥꯒꯤ ꯃꯃꯤꯡꯁꯨ ꯏꯁꯤꯟꯖꯒꯦ ꯅꯤꯔꯨꯄꯃꯥ ꯑꯣꯏꯅꯥꯝ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯩꯒꯨꯝꯕ ꯑꯃꯇꯪ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯈꯤꯕꯗꯣ ꯑꯗꯨꯗ ꯐꯥꯁ ꯇꯥꯈꯤꯕ ꯑꯣꯖꯥꯗꯣ ꯃꯤꯁꯛꯇꯣ ꯃꯉꯣꯟꯗ ꯂꯥꯏꯚ ꯍꯦꯛ ꯂꯣꯏꯕꯒ ꯑꯣꯖꯥꯗꯨꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕꯤ ꯋꯥꯠꯁꯑꯞꯇ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯦ ꯑꯃꯁꯨꯡ ꯈꯨꯗꯛꯇ ꯑꯩꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯂꯨꯄꯥ 500 ꯈꯛ ꯐꯥꯁ ꯑꯍꯥꯟꯕ ꯃꯅꯥ ꯑꯣꯏꯅ ꯊꯥꯖꯈ꯭ꯔꯕꯅꯤꯀꯣ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯗꯣꯛꯆꯒꯦ ꯂꯥꯏꯚ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯅ ꯊꯥꯖꯈꯤꯕꯅꯤ ꯃꯌꯥꯝ ꯑꯣꯀꯦ ꯃꯊꯪꯒꯤ ꯋꯥꯍꯪ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨꯀꯣ ꯍꯣꯂꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯥꯟꯕ ꯃꯤ ꯍꯥꯠꯄꯁꯦ ꯀꯅꯥꯅꯣ ꯍꯣꯂꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯥꯟꯕ ꯃꯤ ꯍꯥꯠꯈꯤꯕ ꯃꯍꯥꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯃꯌꯥꯝ ꯌꯥꯝꯅ ꯂꯨꯕ ꯋꯥꯍꯪ ꯅꯠꯇꯦ ꯀꯦꯟ ꯌꯦꯁ ꯀꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯀꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯔꯣꯃꯦꯁ ꯋꯥꯔꯤꯕꯝ ꯃꯌꯥꯝ ꯔꯣꯃꯦꯁ ꯋꯥꯔꯤꯕꯝ ꯕ꯭ꯔꯗꯔ ꯑꯁꯤꯅ ꯍꯥꯟꯅ ꯍꯥꯏꯕꯤꯔꯛꯏ ꯔꯣꯃꯦꯁ ꯋꯥꯔꯤꯕꯝ ꯔꯣꯃꯦꯁ +1 ꯀꯣ ꯔꯣꯃꯦꯁ ꯋꯥꯔꯤꯕꯝ ꯍꯥꯏꯔꯤꯕ ꯕ꯭ꯔꯗꯔ ꯑꯁꯤꯅ ꯀꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯔꯗꯔꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯂꯧꯈꯠꯆꯔꯒꯦ ꯑꯗꯨꯒ ꯃꯊꯪꯗ ꯁꯂꯥꯝ ꯕꯁꯟꯇ ꯀꯦꯟ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯁꯒꯣꯜꯁꯦꯝ ꯑꯔꯨꯅꯥ ꯑꯗꯨꯒ ꯗꯦꯕꯤꯠ ꯀꯦꯟ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯑꯗꯨꯒ ꯃꯊꯪꯗ ꯗꯥꯡꯁꯥ ꯂꯥꯏꯗꯣꯡ ꯀꯦꯟ ꯅꯤꯔꯨꯄꯃꯥ ꯑꯣꯏꯅꯥꯝ ꯀꯦꯟ ꯑꯗꯨꯒ ꯃꯥꯏꯗꯣꯟ ꯂꯨꯡꯕꯧ ꯑꯣꯕꯣꯟꯃꯩ ꯁꯨ ꯀꯦꯟ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯆꯨꯝꯃꯦꯀꯣ ꯀꯦꯟ ꯍꯥꯏꯅ ꯍꯥꯏꯁꯦ ꯆꯨꯝꯃꯦ ꯃꯌꯥꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯅ ꯈꯟꯒꯠꯆꯕꯁꯦ ꯑꯍꯥꯟꯕ ꯏꯕꯤꯔꯛꯄꯒꯤ ꯃꯔꯝꯅ ꯔꯃꯦꯁ ꯋꯥꯔꯤꯕꯝ ꯕ꯭ꯔꯗꯔꯅ ꯑꯣꯏꯅ ꯈꯟꯒꯠꯆꯔꯦꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯑꯍꯥꯟꯕ ꯃꯤ ꯍꯥꯠꯄ ꯑꯥꯗꯝ ꯑꯃꯁꯨꯡ ꯏꯞꯀꯤ ꯃꯆꯥ ꯀꯣ ꯀꯥꯏꯟ ꯑꯃꯁꯨꯡ ꯑꯕꯦꯜ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯥꯏꯟꯁꯤꯅ ꯃꯥꯒꯤ ꯃꯅꯥꯎ ꯍꯥꯠꯄꯅꯤꯀꯣ ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯄꯥꯞ ꯐꯠꯇꯕ ꯆꯪꯈꯤꯕꯒꯤ ꯃꯔꯝꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯄꯒꯤ ꯃꯔꯝꯅ ꯃꯊꯪꯒꯤ ꯋꯥꯍꯪ ꯃꯌꯥꯝꯁꯦ ꯑꯗꯣꯝ ꯈꯔ ꯀꯨꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯦꯛꯖꯦꯛ ꯈꯨꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯅꯣꯍꯥꯒꯤ ꯍꯥꯛꯇꯛꯇ ꯅꯣꯍꯥꯅ ꯁꯥꯈꯤꯕ ꯍꯤꯖꯥꯎ ꯑꯗꯨꯒꯤ ꯃꯔꯥꯛ ꯃꯌꯨꯡ ꯃꯔꯦꯞ ꯀꯌꯥꯅꯣ ꯕꯥꯏꯕꯜꯗ ꯌꯥꯎꯕꯅꯤ ꯕꯥꯏꯕꯜꯗ ꯌꯥꯎꯕ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟ ꯃꯇꯝꯗ ꯅꯣꯍꯥꯅ ꯍꯤꯖꯥꯎ ꯁꯥꯈꯤꯕ ꯍꯤꯖꯥꯎ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯁꯥꯈꯤꯕꯗꯣ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯑꯁꯨꯛ ꯄꯥꯛꯄ ꯑꯁꯨꯛ ꯁꯥꯡꯕ ꯑꯁꯨꯛ ꯋꯥꯡꯕ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯕꯅꯤ ꯑꯗꯨꯒꯤ ꯃꯔꯥꯛ ꯃꯌꯨꯡ ꯑꯃꯁꯨꯡ ꯃꯔꯦꯞ ꯀꯌꯥꯅꯣ ꯉꯝꯃꯒꯗꯤ ꯃꯌꯥꯝ ꯈꯨꯝꯕꯤꯔꯣ ꯌꯥꯝꯅ ꯂꯨꯕꯗꯤ ꯅꯠꯇꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗ ꯑꯗꯨꯝ ꯂꯩꯕ ꯋꯥꯍꯪꯅꯤꯀꯣ ꯅꯣꯍꯥꯒꯤ ꯍꯥꯛꯇꯛꯇ ꯏꯁꯤꯡ ꯏꯆꯥꯎ ꯑꯃ ꯊꯣꯛꯈꯤ ꯑꯃꯁꯨꯡ ꯇꯥꯏꯕꯪꯄꯥꯜ ꯃꯥꯂꯦꯝꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯗ ꯏꯁꯣꯔꯅ ꯅꯣꯍꯥꯗ ꯍꯤꯖꯥꯎ ꯑꯃ ꯁꯥꯎ ꯃꯔꯝꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯦ ꯂꯨꯞꯀꯗꯧꯔꯦ ꯍꯥꯏꯔꯤꯕ ꯍꯤꯖꯥꯎ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯁꯥꯕꯒꯤ ꯃꯔꯥꯛ ꯃꯌꯨꯡꯁꯦ ꯃꯔꯦꯞꯁꯦ ꯀꯌꯥꯅꯣ ꯈꯨꯗꯨꯞ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯋꯥꯍꯪꯁꯦ ꯈꯤꯇꯪ ꯂꯨꯕ ꯃꯥꯜꯂꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯣꯠꯅꯕꯤꯌꯨ ꯕꯥꯏꯕꯜꯗꯒꯤ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯗ ꯃꯌꯥꯝ ꯐꯪꯕꯅꯤꯀꯣ ꯇꯦꯁꯇꯥꯃꯦꯟꯗ ꯂꯣꯏ ꯌꯥꯎꯔꯦ ꯑꯁꯤꯒꯤ ꯋꯥꯍꯪꯁꯦ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯈꯨꯝꯕꯗ ꯈꯨꯗꯛꯇ ꯂꯨꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯍꯥꯏꯖꯔꯒꯦ ꯅꯣꯍꯥꯒꯤ ꯃꯇꯝꯗ ꯅꯣꯍꯥꯅ ꯁꯥꯈꯤꯕ ꯍꯤꯖꯥꯎ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯁꯤꯗ ꯗꯦꯕꯤꯠꯅ ꯀꯃꯦꯟ ꯇꯧꯔꯤ ꯗ ꯂꯦꯡꯊ ꯑꯣꯐ ꯗ ꯑꯥꯔꯛ ꯁꯦꯜ ꯕꯤ ꯑꯣꯖꯥꯒꯤ ꯂꯥꯏꯐ 300 ꯑꯩꯈꯣꯏꯒꯤ 300 ꯑꯗꯨꯒꯒꯤꯗꯤ ꯃꯔꯥꯛ ꯑꯗꯨꯒꯒꯤꯗꯤ ꯈꯨꯗꯨꯞꯅ 50
aduga magi height na 30 right chumme mayam se chumme asigi akogi David hariba David GE7XE hariba brother sina haibirak pasi chumme mayam asida akogi mayung na khudup chahum ko mayung khudup chahum marak akogi pakpa na khudup yankhei aduga marep na khudup kuntrani ko mayam David si chumme ko isanjage DEVID David se one mahakna answer ma haire ko mayam asigum si khoi khangjan minasi ko si khangbada yam kanabani nohagi matamda ishorna saw hai ki hijaw dugi akogi marak mayung marep kayano ko mayam se khoi khangna leisi ba ko thagachiri brother David aduga hoi thagachiri mayam aduga mathangi wahang lakserage mathangi wahang se mayam nohagi matamda thoki ba ising chawdo aduda numit kayani leptana nong chuki yam simple ni mayam nohagi matamda thoki ba ising chawda taibang malem si da numit kayani leptana nong chuki ahan ba comment ngaijeri numit kayani leptana nong chuki ba 40 days haiduna salam basanta ojana haibire ahan ba comment la ini ko 40 days aduga sagolsem aruna 40 numit nifuni numit masida akogi ahing nifuni amasung numit nifuni chutna nong chugi bani ko ado ahan ba lakhiba se salam basanta haribo ojasina lakpire ko salam basanta hariba akogi brother sina haibire 40 days numit ahing nifuni nungtin nifuni chutna nong chuki aduga matung dasu akogi chilnaw kai mayam na yam chumna loina khumbirei ko yam thagachari akoi sagol sem aruna 40 days haibire adudi naomi moirangthem 40 days aduga gidi laisram angausana numit nifuni aduga gidi romesh waribam 40 days aduga dangsa laidong 40 days aduga irupama oinam 40 days bimol akoijam 40 day and 40 night yes chume akoigi asigi wahang sigi exact pakhum se ase ogedobani akoigi bimol akoijam brother na haibi reibse 40 days and 40 nights siga bible gi matung ina su ishona takpi bese akoigi ahing nifuni aduga numit nifuni ko ahing nifuni aduga nungdang nifuni habani ko aduna akoigi brother gi maming su isanjage bimol kangabam habako exact kenoni ko bimol akoigi bimol angabam akoigi brother na khumbirai ba answer se correct answer ni aduga David 40 day and 40 night chume aduga gidi priya KS amen ipa yam nungsijei haduna haibire thagachari aduga 40 haduna haibire ko okay mathangi wahang mulak serege mayam Abraham akoina yam khangnaba ko thazaraba singi kogi mapa hairi Abraham gi machanupa mahaki maming kari kawi simple very simple Abraham gi macha adugi maming machanupa adugi maming kari kawi Abraham gi machanupa adugi maming kari kawi mayam jam laiba wahang tini ko ina hangjari basi answer to birakpa mayam dagi ama khangat saraga basan akogi salam basantana hana haibire Isaac ko akogi Jesu Christ gi paripuri gi wari Jesu Christ gi wari dum yawarabani Jesu pokpada Abraham na Isaac poi ko Jesu Christ Abraham gi macha nupa adugi maming Isaac haina ko mayam aduga sigi right answer se yam yang na pibirakpa mayam akogi live ta oibani na ko yam yang na haina khanjabani
ꯀꯣ ꯍꯣꯏ ꯍꯣꯏ ꯈꯟꯖꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯂꯥꯝ ꯕꯁꯟꯇ ꯁꯂꯥꯝ ꯕꯁꯟꯇ ꯁꯂꯥꯝ ꯕꯁꯟꯇ ꯔꯣꯃꯦꯁ ꯋꯥꯔꯤꯕꯝ ꯁꯒꯣꯜꯁꯦꯝ ꯑꯔꯨꯅꯥ ꯏꯔꯨꯄꯃꯥ ꯑꯣꯏꯅꯥꯝ ꯁꯂꯥꯝ ꯕꯁꯟꯇ ꯗꯦꯕꯤꯠ ꯑꯗꯨꯗꯩꯗꯤ ꯂꯩꯇꯦꯕꯣ ꯂꯩꯇꯦ ꯁꯂꯥꯝ ꯕꯁꯟꯇꯁꯦ ꯑꯅꯤ ꯁꯨꯔꯦꯀꯣ ꯑꯩꯖꯥꯛꯅꯤꯀꯣ ꯃꯌꯥꯝ ꯑꯩꯖꯥꯛ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯥꯛꯆꯔꯒꯦ ꯃꯌꯥꯝ ꯌꯥꯝ ꯁꯥꯡꯍꯟꯖꯔꯣꯏꯒꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤꯀꯣ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯗ ꯇꯦꯟ ꯀꯃꯥꯟꯃꯦꯟ ꯋꯥꯌꯦꯟ ꯌꯥꯊꯪ ꯇꯔꯥ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕ ꯌꯥꯊꯪꯅꯤ ꯍꯥꯏꯔꯤꯕ ꯌꯥꯊꯪꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯦꯟ ꯀꯃꯥꯟꯃꯦꯟ ꯌꯥꯊꯪ ꯇꯔꯥꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯃꯤ ꯍꯥꯠꯂꯣꯏꯗꯧꯕꯅꯤ ꯍꯥꯏꯕ ꯌꯥꯊꯪ ꯑꯃ ꯌꯥꯎꯔꯤ ꯑꯁꯦ ꯀꯌꯥ ꯁꯨꯕ ꯌꯥꯊꯪꯅꯣ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕꯁꯦ ꯃꯌꯥꯝ ꯇꯦꯟ ꯀꯃꯥꯟꯃꯦꯟꯒꯤ ꯃꯇꯨꯡꯗ ꯃꯤ ꯍꯥꯠꯂꯣꯏꯗꯧꯕꯅꯤ ꯍꯥꯏꯕ ꯀꯃꯥꯟꯃꯦꯟ ꯑꯁꯤ ꯀꯌꯥ ꯁꯨꯕ ꯌꯥꯊꯪꯅꯣ ꯃꯌꯥꯝ ꯅꯍꯥꯛꯅ ꯃꯤ ꯍꯥꯠꯂꯣꯏꯗꯧꯕꯅꯤ ꯅꯍꯥꯛꯅ ꯃꯤ ꯍꯥꯠꯂꯣꯏꯗꯧꯕꯅꯤ ꯍꯥꯏꯕ ꯋꯥꯌꯦꯟ ꯌꯥꯊꯪ ꯇꯔꯥꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯅꯍꯥꯛꯅ ꯃꯤ ꯍꯥꯠꯂꯣꯏꯗꯧꯕꯅꯤ ꯍꯥꯏꯕꯁꯦ ꯋꯥꯌꯦꯟ ꯌꯥꯊꯪꯁꯦ ꯑꯃ ꯑꯅꯤ ꯊꯤꯔꯛꯄꯗ ꯀꯌꯥ ꯁꯨꯕꯗ ꯌꯥꯎꯔꯤ ꯅꯍꯥꯛꯅ ꯃꯤ ꯍꯥꯠꯂꯣꯏꯗꯧꯕꯅꯤ ꯃꯌꯥꯝ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ 5 ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ 7 ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯅꯠꯇꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅꯔꯤꯀꯣ ꯅꯍꯥꯛꯅ ꯃꯤ ꯍꯥꯠꯂꯣꯏꯗꯧꯕꯅꯤ ꯌꯦꯁ ꯑꯩꯈꯣꯏꯒꯤ ꯆꯨꯝꯃꯦ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯏꯔꯨꯄꯃꯥ ꯑꯣꯏꯅꯥꯝꯅ 6 ꯀꯣ ꯌꯥꯊꯪ 6 ꯁꯨꯕꯅꯤꯀꯣ ꯅꯍꯥꯛꯅ ꯃꯤ ꯍꯥꯠꯂꯣꯏꯗꯧꯕꯅꯤ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯑꯁꯤ 6 ꯁꯨꯕ ꯌꯥꯊꯪꯅꯤ ꯑꯁꯤꯒꯤ ꯆꯨꯝꯅ ꯈꯨꯝꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯅꯤꯔꯨꯄꯃꯥ ꯑꯣꯏꯅꯥꯝ ꯁꯤꯁꯇꯔ ꯅꯤꯔꯨꯄꯃꯥ ꯑꯣꯏꯅꯥꯝꯒꯤ 2 ꯁꯨꯔꯦꯀꯣ 6 ꯁꯨꯕ ꯑꯗꯨꯒ ꯔꯣꯃꯦꯁ ꯋꯥꯔꯤꯕꯝ 6 ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝ ꯀꯣ 10 ꯀꯃꯥꯟꯃꯦꯟ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯇꯥꯛꯊꯣꯛꯄꯤꯕ ꯌꯥꯊꯪꯁꯤꯡꯒꯤ ꯃꯅꯨꯡꯗ 6 ꯁꯨꯕ ꯌꯥꯊꯪꯗ ꯏꯁꯣꯔꯅ ꯍꯥꯏ ꯅꯍꯥꯛꯅ ꯃꯤ ꯍꯥꯠꯂꯣꯏꯗꯧꯕꯅꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯀꯣ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯥꯛꯆꯔꯒꯦ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯁꯩꯇꯥꯟꯅ ꯃꯍꯥꯛꯄꯨ ꯊꯦꯝꯃꯤ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯁꯩꯇꯥꯟꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯀꯌꯥꯔꯛ ꯍꯟꯅ ꯊꯦꯝꯈꯤ ꯀꯌꯥꯔꯛ ꯃꯉꯣꯟꯗ ꯆꯥꯡꯖꯦꯡ ꯂꯥꯛꯈꯤ ꯆꯥꯡꯖꯦꯡ ꯇꯧꯈꯤ ꯀꯌꯥꯔꯛ ꯍꯟꯅ ꯆꯥꯡꯖꯦꯡ ꯇꯧꯈꯤ ꯁꯩꯇꯥꯟꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯀꯌꯥꯔꯛ ꯍꯟꯅ ꯊꯦꯝꯈꯤ ꯃꯌꯥꯝ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯎ ꯑꯍꯨꯝꯂꯛ ꯌꯦꯁ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯁꯒꯣꯜꯁꯦꯝ ꯑꯔꯨꯅꯥ ꯁꯒꯣꯜꯁꯦꯝ ꯑꯍꯨꯝꯂꯛ 3 टाइम ꯀꯥꯏ ꯆꯠꯈ꯭ꯔꯦ ꯁꯒꯣꯜꯁꯦꯝ ꯑꯔꯨꯅꯥ ꯁꯒꯣꯜꯁꯦꯝ ꯑꯔꯨꯅꯥ ꯂꯩꯃꯀꯣ ꯁꯤꯁꯇꯔꯅ ꯑꯍꯨꯝꯂꯛ ꯍꯥꯏꯕꯤꯔꯛꯏꯁꯤ ꯌꯥꯝ ꯆꯨꯝꯃꯦ ꯑꯍꯨꯝꯂꯛ ꯊꯦꯝꯃꯤ ꯁꯒꯣꯜꯁꯦꯝ ꯑꯔꯨꯅꯥ ꯑꯍꯨꯝꯂꯛ ꯊꯦꯝꯃꯤꯀꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯀꯃꯥꯏꯅ ꯊꯦꯝꯃꯤ ꯅꯨꯡ ꯑꯁꯦ ꯇꯟ ꯑꯣꯜꯍꯜꯂꯨ ꯅꯨꯡ ꯑꯁꯦ ꯇꯟ ꯑꯣꯜꯍꯜꯂꯨ ꯍꯥꯏꯅ ꯊꯦꯝꯃꯦ ꯃꯊꯪꯗ ꯀꯔꯤ ꯍꯥꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯔꯨ ꯂꯩꯇꯥꯅ ꯈꯨꯔꯝꯃꯒꯗꯤ ꯅꯪꯅ ꯎꯔꯤꯕ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯅꯪꯉꯣꯟꯗ ꯄꯤꯅꯤ ꯑꯍꯨꯝꯁꯨꯕꯅ ꯅꯍꯥꯛꯅ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯔꯒꯗꯤ ꯑꯋꯥꯡꯕꯗꯒꯤ ꯆꯣꯡꯊꯖꯧ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤꯕ ꯁꯩꯇꯥꯟ ꯑꯗꯣ ꯗꯤꯐꯤꯠ ꯇꯧꯈꯤꯕꯅꯦ ꯑꯍꯨꯝꯂꯛ ꯊꯦꯝꯃꯤ 3 times ꯊꯥꯒꯠꯆꯔꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯂꯥꯏꯚ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯆꯨꯝꯅ ꯍꯥꯏꯕꯤꯔꯛꯏ ꯑꯟꯁꯔꯁꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯑꯩꯈꯣꯏ ꯑꯁꯨꯃꯥꯏꯅꯁꯨ ꯑꯩꯈꯣꯏ ꯈꯔ ꯕꯥꯏꯕꯜꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯅꯩꯅꯕ ꯑꯁꯤꯁꯨ ꯃꯌꯥꯝ ꯐꯩꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗ ꯑꯩꯈꯣꯏ ꯂꯩꯕꯒꯤ ꯃꯇꯝꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯋꯥꯍꯪꯁꯦ ꯍꯪꯖꯔꯒꯦ ꯃꯌꯥꯝ ꯁꯦꯝ ꯁꯥꯕꯤꯌꯨ ꯃꯌꯥꯝꯅ ꯆꯥꯟꯕꯤꯗꯨꯅ ꯂꯥꯏꯚꯁꯨ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝ ꯃꯔꯝꯗꯤ ꯂꯥꯏꯚꯁꯦ ꯃꯇꯨꯡꯗ ꯑꯩꯅ ꯃꯃꯥꯡꯗ ꯂꯥꯏꯚ ꯊꯥꯖꯕꯗꯣ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯀꯌꯥꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯃꯌꯥꯝꯅ ꯈꯪꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯏꯆꯝ ꯆꯝꯕ ꯂꯥꯏꯚ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯑꯣꯏꯕ ꯌꯥꯕꯒꯤ ꯂꯥꯏꯚꯅꯤꯅ ꯃꯊꯪꯒꯤ ꯋꯥꯍꯪ ꯍꯪꯖꯔꯒꯦ
जिसु ख्रिस्तना लेरिंगै मतमदा मयाम अंगक अंगक मेरिकल कया अमा तौखि को हारिबा मेरिकल सिंगी मनुंगदा अहानबा मेरिकल से करिनो जिसु ख्रिस्तना तौखिबा मेरिकल सिंग अंगक अंगक थबक सिंगी मनुंगदा अहानबा तौखिबा थबक से मेरिकल से करिनो मयाम जिसु ख्रिस्तना तौरंबा मेरिकल सिंगी मनुंगदा अहानबा मेरिकल से करिनो मैम जाम समने इरेगसु कैसु कायदे को वहां यामद्रे मैम लोइदोरे जिसु ख्रिस्तना लेरिंगै मतमदा अनाबा अशीबा कया अमा हिंगतखी मेरिकल ईश्वर खक्तना तौबा ngamba ngakpa thabak kaya ama tauki hairiba thabak sing adugi manungda khwaidagi ahanba jisu kristana taukiba miracle adu karino मैम हदक दी याम कुइसंगे मैम खंगनद्र माले ए हाइजरगे यीशु क्रिस्तना मैम ngaतंग मतम से पीगिसिको खनबिउ मैम खनबिउ को खनबिउ यीशु क्रिस्तना आहान बतौखिबा मेरिकल अदु करिनो कमेंट से लागनदे मैम कमेंट से लागनदे हाइजरगे यीशु क्रिस्तना आहान बतौखिबदी इसिंगबु वाइन ओलहनबा इसिंगबु वाइन ओलहनबा को यीशु क्रिस्तना आहान बतौखिबा फर्स्ट मिरेकल दी इसिंगबु वाइन अखोगी दारखमही ओलहनबा यीशु क्रिस्त की आहान थबकनी आहान मिरेकल नि को मरमदी मागी मामा मेरीना हाइबदगी यीशु क्रिस्तना इसिंगबु वाइन ओथोहनके से आहान मिरेकल नि मथंगी वाहंग हंगजरगे यीशु क्रिस्तना खोगी तन मंगा अमसुंग nga macha anina ko यीशु क्रिस्तना तल मंगा अमसुंग nga macha anina मियोई लिसिंग कयारोम मबुक थन पिजकी बाइबल की वाहिनी को मैम यीशु क्रिस्तना लेरिंगै मतमदा तन मंगा अमसुंग nga anina मियोई कया मरोम मबुक थन पिजकी तन मंगागा nga ani खकना nga मसा ani खकना मियोई कया मबुक थन पिजकी बाइबल दा यावनी मियोई मसिंग सु यावी मैम को मैम कमेंट तौबिरो ओहो ओ सॉरी 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 मैम एक कमेंट से मखाद मैम लेरमे लिसिंग मंगा प्रेज द लॉर्ड मैम अइना अइगी कमेंट से सुमाइना चिंखलमद्रे मैम अइसे सॉरी सॉरी ngapiगनी को मैम लिसिंग मंगा मी लिसिंग मंगा हाइदन हाइबिरे लिसिंग मंगा पिजकी लिसिंग मंगा लिसिंग अहुम हाइदन हाइबि लिसिंग अहुम नते लिसिंग मंगा राइट आंसर मी असिगा लिसिंग मंगा से असिगने अखोगी असिगी ममांग दको बाइबल ना हाइबि बगी मतुंगना नुपा हाइ मैम नुपा खक्तना मी लिसिंग मंगा दगी हेनबा मैम से ईश्वर की वाहई से वाहंग सिगी केनु से को अखोइना मी लिसिंग नुपा लिसिंग मंगा रोम हाइबनी अतु राइट आंसर लिसिंग मंगा से अखोगी असिदा अहानबा कमेंट ला अम्बसे इने फंगजेबसे सलाम सलाम बसंता अखोगी ब्रदर सिना नो 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 लाल मैम सलाम बसंता अखोगी ब्रदर ना चौंगा हाइबिरकपनी को चौंगा नते लिसिंग मंगा नि लिसिंग मंगा नुपा लिसिंग मंगा दगी हेनबा अदो सिगी राइट आंसर से मागी मखादा लेबा कमेंट से बिमोल ब्रदर बिमोल कांगबम ना तारे को बिमोल कांगबम ओइना इजरगे चौंगा नते को लिसिंग मंगा हाइगदोबनी अखोगी केनोना चौंगा हाइने इरमी चौंगा नते को मी केनो नते को लिसिंग मंगा नि बिमोल कांगबम असिगी राइट आंसर से नुपा लिसिंग मंगा मी लिसिंग तारा हाइदुना हाइबि तारा नते
ꯂꯥꯏꯁ꯭ꯔꯝ ꯑꯉꯧꯁꯅꯥ ꯃꯤ ꯂꯤꯁꯤꯡ ꯅꯨꯄꯥ ꯂꯤꯁꯤꯡ ꯃꯉꯥꯗꯒꯤ ꯍꯦꯟꯕꯀꯣ ꯅꯨꯄꯥ ꯂꯤꯁꯤꯡ ꯃꯉꯥ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯄꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯀꯌꯥꯝ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯥ ꯃꯉꯥꯒ ꯉꯥ ꯑꯅꯤꯒ ꯇꯟ ꯃꯉꯥꯗꯒꯤ ꯃꯤ ꯅꯨꯄꯥ ꯉꯥꯛꯇ ꯂꯤꯁꯤꯡ ꯃꯉꯥ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯕ ꯅꯨꯄꯤ ꯄꯤꯖꯕ ꯉꯝꯃꯤꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯥꯒꯠꯃꯤꯟꯅꯁꯤ ꯀꯃꯦꯟꯁꯦ ꯂꯣꯏ ꯆꯨꯝꯃꯦ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯂꯣꯏꯅ ꯄꯥꯊꯣꯛꯆꯔꯔꯣꯏꯒꯦ ꯌꯥꯝ ꯁꯥꯡ ꯆꯪꯒꯅꯤ ꯑꯍꯥꯟꯕꯗ ꯂꯥꯛꯄ ꯑꯁꯤ ꯈꯛꯇ ꯑꯩ ꯍꯥꯏꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯋꯥꯍꯪꯁꯦ ꯍꯪꯖꯔꯒꯦ ꯃꯌꯥꯝ ꯋꯥꯍꯪ ꯌꯥꯝꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯨꯡꯁꯤ ꯑꯩ ꯖꯤꯁꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯁꯣꯔꯠ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯎ ꯑꯩꯅ ꯖꯤꯁꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯑꯩꯅ ꯖꯤꯁꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯃꯌꯥꯝ ꯌꯥꯝ ꯁꯤꯝꯄꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯅꯨꯡꯗ ꯑꯥꯔꯊ ꯂꯩꯕ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯃꯌꯥꯝ ꯊꯕꯛꯅ ꯎꯠꯄ ꯇꯥꯏ ꯆꯨꯝꯃꯤ obey Lord yeah, right obey Lord ꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯌꯥꯝ ꯑꯇꯩꯁꯨ ꯍꯟꯕꯤꯔꯛꯎ obey Lord ꯆꯨꯝꯃꯤ ꯑꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯕꯤꯕꯁꯦ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤꯅꯦ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯏꯟꯕ ꯇꯥꯏ ꯑꯁꯤ ꯑꯗꯣꯝꯅ ꯖꯣꯟ 14:15ꯗꯁꯨ ꯎꯕ ꯐꯪꯒꯅꯤ ꯖꯤꯁꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕ ꯑꯃꯠꯇ ꯏꯟꯗꯕ ꯑꯩꯈꯣꯏꯅ ꯎꯔꯦꯀꯣ ꯃꯌꯥꯝ ꯎꯕꯅꯤꯀꯣ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯖꯤꯁꯨꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯀꯣ ꯆꯔꯆꯇꯁꯨ ꯑꯗꯨꯝ ꯀꯥꯕ ꯑꯗꯩꯗꯤ ꯄ꯭ꯔꯦꯌꯔꯁꯨ ꯇꯧꯕ ꯏꯁꯩꯁꯨ ꯁꯛꯄ ꯃꯈꯨꯠꯇ ꯒꯤꯇꯔ ꯄꯥꯏꯔꯒ ꯈꯣꯡꯕ ꯑꯗꯨꯕꯨ ꯃꯤ ꯍꯥꯠꯇꯣꯛꯄ ꯃꯤꯒꯤ ꯃꯔꯥꯜ ꯊꯤꯕ ꯃꯤꯉꯣꯟꯗ ꯃꯔꯥꯜ ꯁꯤꯕ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯎꯏꯀꯣ ꯑꯗꯣ ꯖꯤꯁꯨꯗꯤ ꯆꯤꯟꯗꯗꯤ ꯅꯨꯡꯁꯤꯕ ꯊꯃꯣꯏꯗ ꯌꯥꯎꯗꯕ ꯀꯧꯏ ꯑꯗꯨꯅ ꯕꯥꯏꯕꯜꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯖꯤꯁꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒꯗꯤ ꯖꯤꯁꯨꯒꯤ ꯋꯥꯍꯩ ꯏꯟꯕ ꯃꯊꯧ ꯇꯥꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯤ ꯈꯠꯅꯕ ꯐꯨꯅꯕ ꯍꯥꯠꯇꯣꯛꯄ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕ ꯑꯁꯤ ꯌꯥꯗꯦ ꯑꯗꯨꯅ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯗ ꯂꯩꯃꯤꯟꯅꯁꯤ ꯀꯣ ꯊꯥꯒꯠꯆꯔꯤ ꯑꯁꯦ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯖꯤꯁꯨꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯕ ꯍꯥꯏꯔꯤꯕ obey Lord ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯃꯤꯡ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯟꯔꯩ ꯑꯣꯏꯄꯤ ꯍꯥꯏꯕꯀꯣ ꯗꯥꯟꯔꯩ ꯑꯣꯏꯄꯤ obey Lord ꯍꯥꯏꯕꯁꯤꯅ ꯆꯨꯝꯃꯦ ꯑꯍꯥꯟꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯑꯍꯥꯟꯕꯗꯣ ꯈꯪꯒꯠꯆꯕꯅꯤ DANREIOIPI ꯀꯣ ꯁꯨꯃꯥꯏꯅ ꯊꯝꯃꯒꯦꯀꯣ ꯃꯌꯥꯝꯁꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯁꯤꯒꯤ ꯕ꯭ꯔꯗꯔꯁꯤꯅ ꯆꯨꯝꯅ ꯍꯥꯏꯕꯤꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄꯤꯕꯒꯤ ꯃꯔꯝꯅ ꯑꯁꯤ ꯈꯟꯒꯠꯆꯕꯅꯤ ꯑꯣꯀꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯋꯥꯍꯪ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯍꯥꯟꯕ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯁꯦ ꯑꯁꯤꯗ ꯁꯩꯇꯥꯟꯅ ꯏꯁꯣꯔꯅ ꯆꯥꯅꯨ ꯍꯥꯏꯕ ꯎꯍꯩꯗꯣ ꯃꯥꯅ ꯆꯥꯎ ꯍꯥꯏꯅ ꯄꯤꯖꯈꯤꯕ ꯑꯁꯤꯒꯤ ꯋꯥꯍꯪꯗꯤ ꯍꯥꯏꯔꯤꯕ ꯁꯩꯇꯥꯟꯅ ꯀꯔꯝꯕ ꯁꯥ ꯑꯣꯜꯂꯒ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯃꯤꯉꯣꯟꯗ ꯊꯦꯝꯈꯤ ꯁꯩꯇꯥꯟꯅ ꯀꯔꯝꯕ ꯁꯥ ꯑꯣꯜꯂꯒ ꯏꯁꯣꯔꯅ ꯆꯥꯔꯨꯅꯨ ꯍꯥꯏꯕ ꯎꯍꯩꯗꯨꯒꯤ ꯃꯍꯩ ꯑꯗꯨ ꯄꯤꯖꯈꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯃꯤꯑꯣꯏꯕꯗ ꯁꯩꯇꯥꯟꯅ ꯑꯣꯜꯂꯒ ꯂꯥꯛꯈꯤꯕ ꯁꯥꯗꯣ ꯀꯔꯝꯕ ꯁꯥꯅꯣ ꯂꯤꯟ ꯌꯦꯁ ꯀꯃꯦꯟꯁꯤꯅ ꯃꯥꯏꯇꯣꯟ ꯂꯨꯡꯕꯧ ꯕ꯭ꯔꯗꯔꯅ ꯆꯨꯝꯅ ꯍꯥꯏꯕꯤꯔꯦ ꯂꯤꯟ ꯁꯩꯇꯥꯟꯅ ꯂꯤꯟ ꯑꯣꯜꯂꯒ ꯍꯧꯖꯤꯛꯀꯤ ꯕꯥꯏꯕꯜꯒꯤ ꯇꯤꯆꯤꯡ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯂꯤꯟ ꯑꯣꯜꯂꯒ ꯏꯁꯣꯔꯅ ꯆꯥꯔꯨꯅꯨ ꯍꯥꯏꯕ ꯎꯍꯩꯗꯣ ꯆꯥꯎ ꯍꯥꯏꯅ ꯄꯤꯖꯈꯤꯀꯣ ꯃꯌꯥꯝ
Maiton Lung Bow ko Maiton Lung Bow hariba brother asina lin haiduna haibire मैम चुम्मे lin loi lai ko lin olaga chummi loi chumme thagachari brother achumba ngaktani मैम na sudum aingonda haibiro aingonda aina tawjariba sumaina live ken tawjabase asida akoina मैम gi maraktagi amakha khangadobonina karamna khangani मैम na sudum aingonda idea pebiro ko kamai tawragana loi chumna haireise gi maikaidagi aina akoi ichin naw sing chechel sing da pungning thawgatchaning bo oina ko gi maikaidagi sorgi maikaidagi kariguma mana kharadang haibadi kaiguma ahawba leiraga su akoi imung manung harauna kanu tawbinanabagi ko charaga harauminanabagi damaktani ado kamai tawragadi fani मैम dum khanbiu ko domso comment se loi chumna hairakpa aduga thangna su hairakpa amukta da lakpa su dum yauribani aduna kamai tawraga first second se khanba yai haibadu मैम na su dum ingunda phongdok piramo idea se मैम aina kano honajaribasida ai amasung ai gi nupi ekhoi ni khaktani ko मैम ko aduna मैम na su idea pibiro ai gi chilanaw sing chechel sing thagachari मैम Maiton Lungbo hariba brother sin tare han buse matangi wahang Jisu Krista bu cross ta pang tingba matamda aikogi pung kaya Jisu Krista si tayong cross ta pang tingba matamda ne aibang malem se मैम mamgi mamgi ado hariba mamgi se pung kaya mamgi bano Jisu Krista bu Calvary gi cross ta pang tingba matamda malem se pung kaya chupna mamki aibang malem se mari salam basanta jab chumna phongdok nate salam basanta 4M habisnate keno ko pung ahum chupna mamani pung mari nate pung ahum chupna tayong malem asigi right answer se iran bala Raisam na chumna haibire pung ahum chupna mamani Jisu Kristana pang tingba matamda iran bala ko akoigi sister iran bala na chumna haibire pung ahum chupna taibang malem mamki mayam yengbiyo Jisu Kristana cross ta pang tingba matamda bimol akoigi brother bimol na su haibire pung ahum aduga Romesh waribam na pung taruk haiduna haibire Bible gi matungina pung ahum chupna mamani ko brother aduga Irupama oinam pung ahum chupna pung ama haiduna su haibirakpa yauri aduga dangsa laidong pung ahum aduga denrei oiping ko pung ahum ni ko right answer is 3 hours Jisu Krista bu Calvary gi cross ta pang tingba matamda taibang maleng mapumbase pung ahum chupna mamki hallelujah matangi wahang asidi adom gi pakhum tongan ba oibe yai मैम ichilinaw chechel sing Jisu Krista asi adom gi oina adom handagi pakhum se akogi larik tagi natabda adom gi thamoi dagi ni ko asigi manung sidagi aina makhan chage adom gi oina Jisu Krista se adom na kanani haina khanbi bage Jisu Krista se adom gi oina kanani haina khanbi comment tobiro asidi adom na haibirakpa punamak chumgani adubu मैम gi maraktagi yamaka khanba chage Jisu Krista se adom gi khara sangna irasu kasu kaide मैम adom gi kanani kanbiba mapuni praise the Lord kanbi mapuni haduna haibirei savior kanbiba mapu king of kings messenger prophet in mathangda mapuni haduna haibirei aduga kanbiba mapuni haina khalli hoi kanbiba mapuni khalli my shepherd hallelujah aikhoibu kanbiba ipa ishwar hallelujah aigi kanbiba mapu ni hallelujah kanbiba mapuni
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯔꯄꯦꯟ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯃꯍꯥꯛꯇꯤ ꯍꯥꯂꯦꯂꯨꯌꯥ ꯍꯥꯂꯦꯂꯨꯌꯥ ꯃꯄꯨꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯃꯄꯨꯗꯤ ꯖꯤꯁꯨꯒꯤ ꯐꯥꯗꯔꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯒꯅꯤ ꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀꯅꯥꯅꯣ ꯈꯪꯗꯅ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯁꯤꯒꯤ ꯋꯥꯍꯪꯁꯦ ꯖꯤꯁꯨ ꯃꯁꯥꯃꯛꯅ ꯍꯥꯏꯔꯝꯂꯕꯅꯤ ꯐꯤꯂꯤꯞꯅ ꯑꯩꯉꯣꯟꯗ ꯏꯄꯥꯗꯣ ꯎꯍꯟꯕꯤꯌꯨ ꯍꯥꯏꯅ ꯖꯤꯁꯨꯗ ꯍꯥꯏꯕ ꯃꯇꯝꯗ ꯐꯤꯂꯤꯞ ꯑꯩꯅ ꯅꯪꯒ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯗꯨꯅ ꯂꯩꯔꯒ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯏꯄꯥ ꯑꯗꯨꯕు ꯎꯍꯟꯕꯤꯌꯨ ꯍꯥꯏꯔꯤꯕꯅꯣ ꯑꯩꯕु ꯎꯕ ꯃꯍꯥꯛꯅ ꯑꯩꯕु ꯊꯥꯔꯛꯄ ꯏꯄꯥ ꯑꯗꯨꯕꯨ ꯎꯔꯦ ꯑꯩꯒ ꯏꯄꯥꯒ ꯑꯃꯠꯇꯅꯤ ꯃꯆꯥꯅ ꯑꯩꯒ ꯑꯩꯈꯣꯏ ꯄꯄꯥꯒ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯃꯇꯥꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒ ꯏꯄꯥꯒ ꯑꯃꯠꯇꯅꯤ ꯑꯩꯕु ꯎꯕ ꯃꯍꯥꯛꯅ ꯑꯩꯕु ꯊꯥꯔꯛꯄ ꯏꯄꯥꯕꯨꯁꯨ ꯎꯔꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯁꯣꯔꯅ ꯄꯥꯞ ꯀꯣꯛꯄꯤꯕ ꯉꯝꯃꯤ ꯑꯇꯩꯅ ꯉꯝꯗꯦ ꯃꯦꯁꯦꯟꯖꯔꯅ ꯄꯥꯞ ꯀꯣꯛꯄꯤꯕ ꯉꯝꯗꯦ ꯀꯣ ꯄ꯭ꯔꯣꯐꯦꯠꯅ ꯄꯥꯞ ꯀꯣꯛꯄꯤꯕ ꯉꯝꯕ꯭ꯔꯥ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯄꯥꯞ ꯀꯌꯥꯔꯛ ꯀꯣꯛꯄꯤꯈꯤ ꯄꯣꯛꯇꯕꯤ ꯅꯨꯄꯤ ꯑꯃ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯉꯁꯤꯗꯒꯤ ꯑꯩꯅ ꯅꯪꯒꯤ ꯄꯥꯞꯁꯤꯡ ꯀꯣꯛꯄꯤꯔꯦ ꯑꯃꯨꯛ ꯍꯟꯅ ꯄꯥꯞ ꯇꯧꯔꯨꯒꯅꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯁꯣꯔ ꯈꯛꯇꯅ ꯑꯁꯤꯕ ꯍꯤꯡꯒꯠꯍꯟꯕ ꯉꯝꯃꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯁꯤꯕ ꯍꯤꯡꯒꯠꯂꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯂꯤ ꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛ ꯑꯁꯦ ꯏꯁꯣꯔꯅꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯃꯄꯥ ꯃꯆꯥ ꯅꯨꯄꯥ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯑꯣꯏꯕ ꯏꯁꯣꯔꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯑꯗꯨꯒ ꯃꯄꯨꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯍꯥꯏꯕ ꯍꯥꯂꯦꯂꯨꯌꯥ ꯑꯗꯨꯒ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯑꯩꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯕ ꯍꯥꯂꯦꯂꯨꯌꯥ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯄꯥꯅꯤ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯦ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯑꯩꯒꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯍꯥꯂꯦꯂꯨꯌꯥ ꯖꯤꯁꯨ ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯄꯦꯜꯂꯦ ꯑꯩ ꯊꯃꯣꯏꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦ ꯃꯌꯥꯝ ꯅꯣꯡꯃ ꯑꯩꯒꯤꯁꯤꯗ ꯄꯨꯜꯂꯒ ꯑꯍꯥꯎꯕ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦꯜꯁꯤꯡꯁꯦ ꯁꯛꯇꯤ ꯈꯪꯅꯕ ꯑꯃꯠꯇ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯇꯥꯏꯇꯜ ꯅꯣꯂꯦꯖ ꯏꯁ ꯁꯣ ꯗꯦꯟꯖꯔꯁ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕꯤꯕ ꯉꯝꯕ ꯄꯨꯝꯅꯃꯛꯄꯨ ꯉꯝꯕ ꯏꯁꯣꯔꯅꯤ ꯈꯟꯖꯩ ꯍꯥꯂꯦꯂꯨꯌꯥ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯕ꯭ꯔꯗꯔ ꯑꯩꯒꯤ ꯑꯅꯥꯕ ꯐꯅꯕ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯩꯒꯤ ꯏꯄꯥ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯄꯥꯕꯤꯗ꯭ꯔꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯕ꯭ꯔꯗꯔ ꯑꯩ ꯄꯥꯖꯔꯛꯄꯅꯤꯀꯣ ꯀꯃꯦꯟꯁꯦ ꯑꯗꯨꯕꯨ ꯁꯤ ꯆꯤꯊꯍꯧꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯔꯃꯦꯁ ꯋꯥꯔꯤꯕꯝ ꯂꯣꯝꯕ ꯅꯥꯏꯗꯕ ꯑꯍꯤꯡꯕ ꯄꯤꯕꯤꯕ ꯉꯝꯕ ꯏꯁꯣꯔꯅꯤ ꯈꯟꯖꯩ ꯀꯣ ꯏꯁꯣꯔꯃꯛꯅꯤ ꯀꯣ ꯕ꯭ꯔꯗꯔ ꯏꯁꯣꯔꯃꯛꯅꯤ He is the visible image of the invisible God. Mr. Naurem haiduna haibirei thagachari hallelujah amen. Isorna yaifare haiduna haibirei praise the Lord. Aigidi ipani umnamakki thawai asengba mahakna aigidi punsida ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯕ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯀꯃꯦꯟꯁꯦ ꯇꯥꯖꯕ ꯃꯇꯝꯗ ꯌꯥꯝ ꯊꯥꯒꯠꯆꯩ ꯀꯃꯦꯟ ꯇꯧꯕꯤꯔꯛꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕ ꯊꯥꯗꯣꯛꯄꯤꯗꯕ ꯑꯐꯕ ꯌꯥꯎꯁꯦꯟꯕ ꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯑꯣꯏꯔꯤꯉꯩꯒꯤ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯌꯥꯝꯁꯦ ꯈꯦꯠꯅꯗ꯭ꯔ ꯌꯦꯡꯉꯣꯕ ꯏꯁꯣꯔꯒꯤ ꯒꯨꯟꯁꯦ ꯌꯦꯡꯕꯤꯌꯨ ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯌꯥꯝꯃꯤꯀꯣ ꯃꯌꯥꯝ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯙꯔꯃꯁꯦ ꯒꯨꯒꯜꯗ ꯑꯗꯨꯝ ꯁꯔꯆ ꯇꯧꯕꯤꯌꯨꯕ ꯙꯔꯃ ꯀꯌꯥ ꯂꯩꯒꯦꯅ ꯃꯃꯤꯡ ꯇꯥꯗꯕꯒ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯙꯔꯃꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯄꯨ ꯀꯧꯕꯁꯨ ꯇꯣꯡꯉꯥꯜꯂꯝꯃꯦꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯅꯤꯅ ꯄꯨꯝꯅꯃꯛ ꯃꯄꯨ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯒꯨꯟꯁꯤꯅ ꯈꯪꯒꯅꯦꯕ ꯒꯨꯟꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯕꯨ ꯀꯟꯕꯤꯅꯕꯒꯤꯅꯤ ꯍꯥꯏꯅ ꯖꯤꯁꯨ ꯃꯁꯥꯃꯛ ꯁꯤꯈꯤ ꯍꯤꯡꯒꯠꯈꯤ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯒꯨꯗ ꯁꯦꯐꯔꯗ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯤꯃꯣꯜ ꯉꯁꯥꯏ ꯀꯩꯅꯣꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯕ꯭ꯔꯗꯔ ꯕꯤꯃꯣꯜꯅ ꯃꯥꯏ ꯁꯦꯐꯔꯗ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯩꯒꯤ ꯌꯥꯎꯁꯦꯟꯕ ꯍꯥꯂꯦꯂꯨꯌꯥ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯁꯦꯟꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯠꯇꯦꯗ ꯃꯌꯥꯝ ꯃꯤꯑꯣꯏꯕꯁꯦ ꯃꯄꯨꯡ ꯐꯥꯗꯕꯅꯤꯀꯣ ꯃꯌꯥꯝ
ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯂꯩꯕ ꯃꯤꯁꯦ ꯏꯁꯣꯔꯅ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯒꯗꯧꯕꯁꯦ ꯀꯅꯥꯅꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝꯅ ꯑꯀꯟꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯃ ꯍꯦꯛꯇ ꯂꯩꯕꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯒꯤ ꯃꯊꯛꯇ ꯏꯅꯥꯛ ꯈꯨꯟꯕ ꯑꯃ ꯍꯦꯛꯇ ꯂꯩꯕꯅꯤ ꯂꯥꯏꯔꯤꯛ ꯍꯩꯔꯦ ꯍꯥꯏꯕ ꯃꯤꯁꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃ ꯑꯗꯨꯝ ꯂꯩꯔꯝꯒꯅꯦꯕ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯣꯏꯗꯕ ꯉꯝꯗꯦ ꯄꯥꯞ ꯆꯦꯜꯂꯤ ꯍꯥꯏꯕꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯣꯏꯔꯒꯅꯦ ꯍꯦꯟꯅ ꯅꯨꯡꯁꯤ ꯌꯦꯡꯉꯨ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅ ꯂꯥꯜꯂꯒ ꯍꯦꯟꯅ ꯅꯨꯡꯁꯤꯕꯗꯣ ꯐꯠꯇꯕ ꯃꯆꯥꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯈꯜ ꯇꯧꯕꯗꯣ ꯏꯁ ꯑꯐꯕ ꯏꯆꯥꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯈ꯭ꯔꯅꯤ ꯑꯁꯤꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯉꯥꯡꯁꯤ ꯀꯃꯥꯏꯅ ꯆꯥꯔꯒ ꯍꯤꯡꯗꯣꯏꯅꯣ ꯍꯥꯏꯅ ꯈꯟꯕꯗꯣ ꯃꯃꯥ ꯃꯄꯥꯅꯅꯦ ꯑꯗꯨꯒꯨꯝꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯐꯠꯇꯦꯅ ꯅꯥꯍꯟꯕ ꯋꯥꯍꯟꯕ ꯍꯥꯠꯇꯣꯛꯄ ꯅꯠꯇꯕ ꯐꯠꯇꯕꯗꯣ ꯍꯦꯟꯅ ꯀꯟꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯊꯥꯖꯔꯛꯅꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯥꯖꯧ ꯑꯩꯉꯣꯟꯗ ꯂꯥꯛꯆꯧ ꯑꯩꯉꯣꯟꯗ ꯅꯛꯁꯜꯂꯨ ꯍꯥꯏꯅ ꯍꯥꯏꯕꯤꯕꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯋꯥꯍꯪ ꯄꯨꯝꯅꯃꯛ ꯆꯨꯝꯃꯤ ꯑꯁꯤꯗꯒꯤ ꯑꯩꯅ ꯈꯪꯒꯠꯆꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯃꯣꯜ ꯁꯦ ꯈꯪꯒꯠꯆꯔꯒꯦ ꯒꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯁꯦꯐꯔꯠ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯌꯥꯝ ꯁꯝꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯀꯣ ꯕꯤꯃꯣꯜ ꯑꯉꯕꯝ ꯃꯌꯥꯝ ꯋꯥꯍꯪ ꯌꯥꯝꯗ꯭ꯔꯦ ꯀꯣ ꯂꯣꯏꯗꯣꯔꯦ ꯃꯌꯥꯝ ꯂꯣꯏꯗꯣꯔꯦ ꯑꯣꯖꯥꯒꯤ ꯏꯁꯣꯔꯅ ꯂꯧꯊꯣꯛꯄꯤꯈꯤ ꯑꯣꯖꯥ ꯑꯩꯒꯤ ꯅꯨꯡ ꯏꯁꯣꯔꯅ ꯂꯧꯊꯣꯛꯄꯤꯈꯤ ꯍꯥꯏꯕꯤꯕꯅꯤ ꯍꯣꯏ ꯑꯗꯨꯒ ꯃꯊꯪꯁꯦ ꯇꯧꯕ ꯃꯊꯪꯒꯤ ꯋꯥꯍꯪꯁꯦ ꯍꯪꯖꯔꯒꯦ ꯃꯦꯝ ꯀꯣ ꯑꯩꯈꯣꯏꯅ ꯖꯣꯍꯥꯟ ꯕꯥꯞꯇꯥꯏꯁ ꯇꯧꯕ ꯖꯣꯍꯥꯟꯁꯦ ꯖꯣꯍꯥꯟꯁꯦ ꯀꯩꯅꯣꯅꯤ ꯕꯥꯞꯇꯥꯏꯁ ꯇꯧꯕ ꯖꯣꯍꯥꯟꯁꯤꯒꯤ ꯄꯣꯛꯄꯤ ꯃꯃꯥꯒꯤ ꯃꯃꯤꯡ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯖꯣꯍꯥꯟꯒꯤ ꯕꯥꯞꯇꯥꯏꯁ ꯇꯧꯕ ꯖꯣꯍꯥꯟꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡ ꯀꯔꯤꯅꯣ ꯕꯥꯞꯇꯥꯏꯁ ꯇꯧꯕ ꯖꯣꯍꯥꯟꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯃꯌꯥꯝ Elizabeth right answer Elizabeth ꯍꯥꯏꯅ ꯊꯣꯛꯂꯦ ꯊꯥꯒꯠꯆꯔꯤ Elizabeth ꯑꯩꯈꯣꯏꯒꯤ Elizabeth ꯍꯥꯏꯗꯨꯅ ꯑꯍꯥꯟꯕ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯎꯃꯤ ꯃꯥꯏꯔꯝꯕꯝ ꯀꯣ ꯅꯥꯎꯃꯤ ꯃꯥꯏꯔꯦꯝꯕꯝ ꯁꯤꯅ ꯆꯨꯝꯃꯦꯀꯣ ꯕꯥꯞꯇꯥꯏꯁ ꯇꯧꯕ ꯖꯣꯍꯥꯟꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡ Elizabeth ꯅꯥꯎꯃꯤ ꯃꯥꯏꯔꯦꯝꯕꯝ ꯅꯥꯎꯃꯤ ꯃꯥꯏꯔꯦꯝꯕꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤꯁꯇꯔ ꯄ꯭ꯔꯤꯌꯥꯡꯀꯥꯁꯨ ꯂꯥꯛꯄꯤ Elizabeth ꯆꯨꯝꯃꯤ ꯁꯤꯁꯇꯔ ꯑꯗꯨꯒ ꯙꯟꯔꯩꯁꯨ Elizabeth ꯍꯥꯏꯕꯤꯔꯦ ꯑꯗꯨꯗꯤ ꯕ꯭ꯔꯗꯔ ꯕꯤꯃꯣꯜ Elizabeth ꯂꯣꯏꯅ ꯆꯨꯝꯃꯦꯀꯣ Elizabeth ꯍꯥꯏꯗꯨꯅ ꯂꯣꯏ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ Elizabeth ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ Elizabeth ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯌꯥꯝ ꯆꯨꯝꯅ ꯍꯥꯏꯕꯤꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯋꯥꯍꯪꯁꯤꯃꯨꯛ ꯂꯥꯛꯆꯔꯒꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯍꯪꯖꯔꯛꯀꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯗ ꯏꯁꯣꯔꯒꯤ ꯁ꯭ꯋꯔꯒꯗꯨꯠ ꯑꯃꯅ ꯑꯦꯟꯖꯦꯜ ꯑꯃꯅ ꯏꯁꯣꯔꯒꯤ ꯁ꯭ꯋꯔꯒꯗꯨꯠ ꯑꯃꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯥ ꯃꯦꯔꯤꯗ ꯍꯥꯏꯈꯤ ꯀꯤꯒꯅꯨ ꯃꯦꯔꯤ ꯃꯔꯝꯗꯤ ꯅꯍꯥꯛ ꯏꯁꯣꯔꯗꯒꯤ ꯊꯧꯖꯥꯜ ꯐꯪꯖꯔꯦ ꯌꯦꯡꯉꯨ ꯅꯍꯥꯛ ꯃꯤꯔꯣꯟꯗꯨꯅ ꯅꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯀꯅꯤ ꯑꯃꯁꯨꯡ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯖꯤꯁꯨ ꯊꯣꯟꯒꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯋꯔꯒꯗꯨꯠ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯦꯟꯖꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤꯅꯣ ꯌꯥꯝ ꯁꯤꯝꯄꯜꯅꯤ ꯑꯃꯁꯨꯡ ꯈꯪꯗꯕ ꯌꯥꯗꯕ ꯌꯥꯝꯅ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕ ꯃꯌꯥꯝ ꯋꯥꯍꯪꯁꯤ ꯑꯝꯇꯪꯒ ꯍꯟꯖꯔꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯔꯒꯗꯨꯠꯀꯤ ꯃꯃꯤꯡ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯔꯤꯕ ꯁ꯭ꯋꯔꯒꯗꯨꯠ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯥ ꯃꯦꯔꯤꯗ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯀꯤꯒꯅꯨ ꯃꯦꯔꯤ ꯅꯍꯥꯛ ꯏꯁꯣꯔꯗꯒꯤ ꯊꯧꯖꯥꯜ ꯐꯪꯖꯔꯦ ꯌꯦꯡꯉꯨ ꯅꯍꯥꯛ ꯃꯤꯔꯣꯟꯗꯨꯅ ꯅꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯀꯅꯤ ꯑꯃꯁꯨꯡ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯖꯤꯁꯨ ꯊꯣꯟꯒꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯋꯔꯒꯗꯨꯠ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤꯅꯣ ꯒꯥꯕ꯭ꯔꯤꯌꯦꯜ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯒꯥꯕ꯭ꯔꯤꯌꯦꯜ ꯍꯥꯏꯁꯤ ꯗꯦꯕꯤꯠꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯗꯦꯕꯤꯠ ꯒꯥꯕ꯭ꯔꯤꯌꯦꯜ ꯁ꯭ꯋꯔꯒꯗꯨꯠ ꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯁꯇꯔ ꯄ꯭ꯔꯤꯌꯥꯡꯀꯥꯅꯁꯨ ꯒꯥꯕ꯭ꯔꯤꯌꯦꯜ ꯍꯥꯏꯕꯤꯔꯦ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯏꯔꯟꯕꯂꯥ ꯒꯥꯕ꯭ꯔꯤꯌꯦꯜ ꯑꯗꯨꯒꯒꯤꯗꯤ ꯖꯣꯔꯖ ꯊꯣꯛꯆꯣꯝ ꯒꯥꯕ꯭ꯔꯤꯌꯦꯜ ꯆꯥꯛ ꯆꯥꯔꯕꯣ ꯏꯌꯥꯝꯕ ꯍꯥꯏꯗꯨꯅ ꯀꯃꯦꯟ ꯑꯃ ꯇꯧꯕꯤꯔꯦ ꯆꯥꯗ꯭ꯔꯤꯌꯦ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯆꯥꯗ꯭ꯔꯤꯀꯣ ꯑꯗꯨꯝ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯐꯝꯃꯒ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯖꯔꯝꯕꯅꯤ ꯑꯗꯣ ꯉꯁꯤ ꯂꯥꯏꯞꯁꯦ ꯉꯔꯥꯡ ꯊꯥꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤ ꯊꯥꯖꯍꯧꯗ꯭ꯔꯦ ꯒꯥꯕ꯭ꯔꯤꯌꯦꯜ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ
ꯑꯩꯈꯣꯏ ꯅꯣꯂꯦꯖ ꯂꯩꯃꯤꯟꯅꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯅꯨꯡꯊꯤꯜ ꯃꯇꯝꯗ ꯊꯥꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯒꯥꯕ꯭ꯔꯤꯌꯦꯜ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯈꯤꯕꯁꯤ ꯗꯦꯕꯤꯠ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯗꯦꯕꯤꯠꯁꯤꯅꯤꯀꯣ ꯗꯦꯕꯤꯠꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄꯒꯤ ꯃꯔꯝꯅ ꯕ꯭ꯔꯗꯔ ꯗꯦꯕꯤꯠꯁꯦ ꯈꯟꯒꯠꯆꯔꯒꯦ ꯃꯌꯥꯝ ꯌꯥꯝꯗ꯭ꯔꯦ ꯀꯩꯅꯣꯁꯦ ꯋꯥꯍꯪꯁꯦ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯪ ꯉꯥꯏꯈ꯭ꯔꯦ ꯒꯥꯕ꯭ꯔꯤꯌꯦꯜ ꯁꯔꯒꯗꯨꯠ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯒꯥꯕ꯭ꯔꯤꯌꯦꯜ ꯁꯔꯒꯗꯨꯠ ꯍꯥꯏꯔꯤꯕ ꯁꯔꯒꯗꯨꯠꯁꯦ ꯑꯊꯣꯏꯕ ꯁꯔꯒꯗꯨꯠꯅꯦ ꯑꯊꯣꯏꯕ ꯃꯌꯥꯝ ꯀꯣ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯒꯥꯕ꯭ꯔꯤꯌꯦꯜ ꯑꯩꯅꯤ ꯍꯥꯏꯕ ꯁꯔꯒꯗꯨꯠꯅꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯏꯁꯣꯔꯅ ꯒꯥꯕ꯭ꯔꯤꯌꯦꯜ ꯁꯔꯒꯗꯨꯠꯄꯨ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤ ꯃꯦꯔꯤꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯈꯤ ꯍꯥꯏꯔꯤꯕ ꯒꯥꯕ꯭ꯔꯤꯌꯦꯜ ꯁꯔꯒꯗꯨꯠ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯎꯕ ꯃꯇꯝꯗ ꯃꯦꯔꯤꯅ ꯀꯤꯈꯤꯕ ꯑꯗꯨꯗ ꯁꯔꯒꯗꯨꯠ ꯒꯥꯕ꯭ꯔꯤꯌꯦꯜ ꯑꯊꯣꯏꯕ ꯁꯔꯒꯗꯨꯠ ꯒꯥꯕ꯭ꯔꯤꯌꯦꯜꯅ ꯀꯔꯤ ꯍꯥꯏꯈꯤ ꯀꯤꯒꯅꯨ ꯃꯦꯔꯤ ꯃꯔꯝꯗꯤ ꯅꯍꯥꯛ ꯏꯁꯣꯔꯗꯒꯤ ꯊꯧꯖꯥꯜ ꯐꯪꯖꯔꯦ ꯅꯍꯥꯛ ꯃꯤꯔꯣꯟꯗꯨꯅ ꯅꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯖꯤꯁꯨ ꯊꯣꯟꯒꯗꯕꯅꯤ ꯖꯤꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯄꯥꯞꯇꯒꯤ ꯀꯟꯕꯤꯒꯅꯤ ꯑꯦꯃꯦꯟ ꯍꯜꯂꯦꯂꯨꯌꯥ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯋꯥꯍꯪꯁꯦ ꯑꯩ ꯍꯪꯖꯔꯒꯦ ꯋꯥꯍꯪꯁꯤ ꯌꯥꯝꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯍꯪꯁꯦ ꯑꯣꯟꯂꯤ ꯐꯣꯔ ꯑꯃꯈꯛꯇꯪꯕꯨ ꯉꯥꯏꯔ ꯃꯥꯜꯂꯦ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯂꯥꯁ ꯀ꯭ꯋꯦꯁꯟ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯤꯑꯣꯏꯕꯒꯤ ꯄꯥꯞꯀꯤꯗꯃꯛꯇ ꯁꯤꯕꯤꯗꯨꯅ ꯍꯤꯡꯒꯠꯂꯕ ꯃꯇꯨꯡꯗ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯑꯍꯥꯟꯕ ꯋꯥꯍꯩ ꯑꯗꯨ ꯀꯔꯤꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯒꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯑꯍꯥꯟꯕ ꯋꯥꯍꯩ ꯑꯗꯨ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯂꯥꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯥꯁ ꯀꯃꯦꯟꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯂꯕ ꯃꯇꯨꯡꯗ ꯏꯪꯊꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯏꯪꯊꯕ ꯄꯤꯁ ꯕꯤ ꯋꯤꯠ ꯌꯨ ꯏꯪꯊꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯈꯤꯕꯁꯤ ꯏꯔꯟꯕꯂꯥ ꯁꯣꯔꯥꯏꯁꯝꯅ ꯍꯥꯟꯅ ꯍꯥꯏꯕꯤꯔꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯛꯄ ꯑꯍꯥꯟꯕ ꯋꯥꯍꯩꯁꯦ ꯅꯈꯣꯏꯗ ꯏꯪꯊꯕ ꯑꯣꯏꯁꯅꯨ ꯅꯈꯣꯏꯗ ꯏꯪꯊꯕ ꯂꯩꯁꯅꯨ ꯄꯤꯁ ꯕꯤ ꯋꯤꯠ ꯌꯨ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯀꯤꯔꯟꯕꯂꯥ ꯀꯤꯔꯟꯕꯂꯥ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯁꯣꯔꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯄꯥꯅ ꯊꯥꯍꯟꯕꯤꯕ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯊꯋꯥꯏꯁꯤꯡꯕꯅ ꯁꯦꯝꯍꯟꯕꯤꯕ ꯀꯩꯅꯣ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯃ ꯃꯍꯥꯛꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯃꯃꯤꯡ ꯍꯥꯏꯕꯗꯤꯀꯣ ꯃꯥꯅ ꯌꯨꯇ꯭ꯌꯨꯕꯇ ꯁꯦꯝꯕꯁꯦ ꯁꯥꯃꯣꯝ ꯁꯤꯇꯜ ꯃꯩꯇꯩ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯁꯥꯃꯣꯝ ꯁꯤꯇꯜ ꯃꯩꯇꯩ ꯃꯍꯥꯛꯀꯤ ꯀꯃꯦꯟꯁꯦ ꯈꯔ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕ ꯀꯃꯦꯟꯁꯨ ꯃꯥꯅ ꯇꯧꯕꯤꯔꯛꯏꯀꯣ ꯕ꯭ꯔꯗꯔ ꯑꯩ ꯕ꯭ꯔꯗꯔꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯖꯒꯦꯀꯣ ꯕ꯭ꯔꯗꯔ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯔꯛꯏ ꯑꯩ ꯉꯁꯥꯏꯗꯒꯤ ꯕ꯭ꯔꯗꯔꯒꯤ ꯀꯃꯦꯟꯁꯦ ꯑꯩꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯌꯥꯟꯁꯟꯅꯅꯤꯡꯗꯕꯒꯤ ꯃꯔꯝꯅ ꯍꯟꯖꯗꯕꯅꯤ ꯕ꯭ꯔꯗꯔꯅ ꯑꯩꯉꯣꯟꯗ ꯁꯥꯎꯕꯤꯕ ꯁꯥꯎꯅꯤꯡꯕ ꯂꯩꯔꯝꯕ ꯌꯥꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯍꯥꯛ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯀꯔꯤꯒꯤꯅꯣ ꯖꯤꯁꯨꯒꯤ ꯋꯥꯍꯩ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯅ ꯈꯟꯕꯤꯔꯝꯕ ꯌꯥꯏ ꯕ꯭ꯔꯗꯔ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕ ꯈ꯭ꯔꯤꯁꯇꯦꯟꯁꯦ ꯑꯗꯣꯝꯅ ꯈꯟꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩ ꯈꯜꯂꯝꯃꯤ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯁꯦ ꯍꯥꯎꯒꯤ ꯂꯥꯏꯅꯤ ꯍꯥꯏꯅ ꯖꯤꯁꯨꯁꯦ ꯍꯥꯎꯒꯤ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯒꯅꯦ ꯈꯟꯕ ꯈꯛꯇ ꯅꯠꯇꯦ ꯕ꯭ꯔꯗꯔ ꯑꯩꯈꯣꯏ ꯂꯥꯏꯁ꯭ꯔꯝ ꯂꯩꯔꯛꯀꯤꯅꯤ ꯑꯩꯁꯦ ꯑꯁꯥꯝꯒꯤ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯔꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎ 5-6ꯅ ꯌꯨ ꯉꯥꯎꯔꯒ ꯖꯦꯟ ꯊꯣꯡꯕ ꯆꯥꯔꯒꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤꯅ ꯄꯨꯡꯃꯨꯛꯀꯤ ꯂꯝꯕꯤ ꯆꯠꯄ ꯃꯐꯝ ꯑꯃ ꯃꯊꯛꯇ ꯆꯔꯆ ꯃꯈꯥꯗ ꯀꯝꯄꯥꯎꯟ ꯄꯨꯡ 11:00 ꯇꯥꯔꯦ ꯆꯔꯆꯀꯤ ꯒꯦꯠꯇꯣ ꯂꯣꯜꯂꯒ ꯂꯩꯔꯝꯕꯅꯤ ꯈꯣꯡꯅ ꯀꯥꯎꯔꯒ ꯑꯃꯨꯛ ꯀꯥꯎꯕꯗ ꯒꯦꯠꯇꯣ ꯍꯥꯡꯗꯣꯛꯏ ꯆꯪꯉꯒ ꯏꯌꯥꯝꯕ ꯑꯃꯁꯨ ꯐꯨꯕ ꯄꯥꯁꯇꯔ ꯑꯃꯁꯨ ꯐꯨꯕ ꯃꯈꯥꯗ ꯇꯥꯔ ꯐꯥꯎꯕꯗ ꯕꯨꯠ ꯈꯣꯡꯎꯞꯅ ꯅꯦꯠꯂꯒ ꯐꯨꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯛꯂꯒ ꯍꯜꯂꯦꯂꯨꯌꯥ ꯍꯜꯂꯦꯂꯨꯌꯥ ꯍꯥꯏꯅ ꯂꯥꯎꯏ ꯃꯗꯣ ꯇꯥꯕꯗ ꯑꯩꯈꯣꯏ ꯍꯜꯂꯛꯄꯅꯤ ꯃꯃꯥꯏ ꯊꯨꯒꯥꯏꯔꯝꯃꯒ ꯍꯜꯂꯛꯄꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯁꯤ ꯍꯥꯏꯅ ꯀꯧꯔꯛꯏ ꯑꯩꯈꯣꯏ ꯆꯠꯇꯦ ꯍꯥꯎꯗ ꯐꯨꯔꯒ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯕ꯭ꯔꯗꯔ ꯉꯥꯡꯖꯔꯤꯕ ꯑꯩꯁꯦ ꯑꯩꯒꯤ ꯀꯣꯛꯁꯦ ꯂꯣꯏꯅ ꯃꯝꯁꯤꯟꯈꯤ ꯃꯤꯠꯁꯦ ꯂꯣꯏꯅ ꯃꯝꯁꯤꯟꯈꯤ ꯀꯣꯛꯁꯦ ꯎꯔꯨ ꯂꯩꯔꯒ ꯂꯩꯈꯤ ꯃꯤꯍꯨꯟ ꯌꯥꯝ ꯀꯟꯅ ꯆꯣꯡꯈꯤ
ꯑꯍꯤꯡꯕ ꯏꯁꯣꯔꯒꯤ ꯃꯈꯨꯠꯇ ꯇꯥꯕ ꯇꯝꯊꯤꯕ ꯑꯗꯨꯅꯤ ꯕ꯭ꯔꯗꯔ ꯉꯁꯤ ꯑꯩꯅ ꯉꯥꯡꯖꯔꯤꯕꯁꯤ ꯙꯔꯃ ꯍꯣꯡꯗꯣꯛꯄ ꯅꯠꯇꯦ ꯙꯔꯃ ꯑꯩꯅ ꯅꯤꯡꯖꯕ ꯏꯁꯣꯔ ꯑꯩꯒꯤ ꯅꯤꯡꯅꯤꯡꯕ ꯑꯩꯕꯨ ꯀꯟꯕꯤꯔꯛꯄ ꯏꯁꯣꯔꯗ ꯑꯩꯅ ꯅꯤꯡꯕꯒꯤ ꯔꯥꯏꯠ ꯂꯩ ꯀꯅꯥꯒꯤ ꯙꯔꯃ ꯐꯠꯇꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯎꯗꯦ ꯑꯩꯅ ꯎꯔꯦ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯟꯕꯤꯔꯛꯏ ꯑꯩꯒꯤ ꯃꯪꯗ ꯊꯣꯛꯄꯤꯔꯛꯏ ꯏꯆꯥꯅꯨꯄꯥ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯑꯅꯥꯕ ꯐꯍꯟꯕꯤꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯗꯤꯃꯥꯟ ꯇꯧꯗꯦ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯀꯠꯂꯨ ꯍꯥꯏꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯦ ꯍꯥꯏꯔꯤꯕ ꯖꯤꯁꯨꯅ ꯑꯩꯕꯨ ꯀꯟꯕꯤꯔꯛꯏ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥꯁꯤꯡꯕꯨ ꯀꯟꯕꯤꯔꯛꯏ ꯃꯍꯥꯛ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯅꯤ ꯑꯩꯕꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯁꯔꯒꯗ ꯍꯥꯏꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕ ꯋꯥꯍꯩꯗꯣ ꯐꯣꯡꯗꯣꯛꯆꯔꯤꯕꯅꯤ ꯑꯗꯣꯝꯅ ꯉꯥꯡꯕꯤꯔꯤꯕ ꯁꯥꯎꯕꯤꯔꯤꯕꯗꯣ ꯃꯔꯝ ꯂꯩꯇꯅ ꯁꯥꯎꯕꯤꯒꯅꯨ ꯑꯩꯅ ꯑꯗꯣꯝꯗ ꯉꯥꯡꯉꯕ ꯑꯩꯅ ꯑꯗꯣꯝꯗ ꯁꯥꯎꯔꯒꯗꯤ ꯁꯥꯎꯕꯤꯕ ꯌꯥꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯅꯤ ꯐꯣꯡꯗꯣꯛꯏꯕꯁꯦ ꯄꯩꯁꯥ ꯐꯪꯕꯒꯤ ꯅꯠꯇꯦ ꯍꯪꯒꯠꯅ ꯑꯩꯅ ꯄꯩꯁꯥ ꯂꯥꯏꯔꯕꯁꯤꯡꯗ ꯄꯤꯔꯤꯕꯅꯤ ꯀꯅꯥꯅ ꯄꯩꯁꯥ ꯄꯤꯔꯛꯀꯅꯤ ꯈ꯭ꯔꯤꯁꯇꯤꯌꯟꯗꯗꯤ ꯄꯩꯁꯥ ꯐꯪꯉꯤ ꯀꯅꯥꯅ ꯄꯤꯗꯣꯏꯅꯣ ꯈ꯭ꯔꯤꯁꯇꯤꯌꯟꯗ ꯄꯩꯁꯥ ꯐꯪꯉꯤꯗꯣ ꯀꯅꯥꯅꯅꯣ ꯄꯤꯔꯛꯇꯣꯏꯗꯣ ꯀꯣ ꯄꯤꯅꯤꯡꯉꯥꯏ ꯄꯩꯁꯥ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯩꯁꯥ ꯌꯦꯡꯉꯒꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯅꯠꯇꯦ ꯕ꯭ꯔꯗꯔ ꯑꯗꯨꯕꯨ ꯖꯤꯁꯨ ꯍꯥꯏꯔꯤꯕ ꯃꯄꯨꯁꯦ ꯑꯗꯣꯝꯅꯗꯤ ꯌꯥꯝ ꯇꯔꯥꯏ ꯇꯔꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯖꯤꯁꯨ ꯍꯥꯏꯔꯤꯕ ꯃꯄꯨꯁꯦ ꯑꯃꯨꯛꯇꯪ ꯊꯤꯒꯠꯂꯨ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯁꯤꯕ ꯉꯝꯕ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯍꯤꯡꯒꯠꯄ ꯉꯝꯕ ꯃꯄꯨꯅꯤ ꯕ꯭ꯔꯗꯔ ꯇꯔꯥꯏ ꯇꯔꯥꯏꯕ ꯃꯄꯨ ꯅꯠꯇꯦ ꯑꯗꯣꯝꯅ ꯃꯨꯁꯂꯤꯝꯒꯤ ꯂꯥꯏꯔꯤꯛꯇꯁꯨ ꯄꯥꯔꯒ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯗ ꯍꯪꯕꯤꯌꯨ ꯃꯨꯁꯂꯤꯝꯒꯤ ꯙꯔꯃꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅ ꯑꯁꯤꯕ ꯃꯤ ꯍꯤꯡꯒꯠꯍꯟꯈꯤ ꯃꯄꯥ ꯌꯥꯎꯗꯅ ꯄꯣꯛꯄ ꯃꯆꯥ ꯀꯅꯥꯅꯣ ꯁꯤꯗꯅ ꯆꯪꯅ ꯁꯔꯒꯗ ꯀꯥꯈꯤꯕ ꯀꯅꯥꯅꯣ ꯍꯪꯕꯤꯌꯨ ꯀꯌꯥꯃꯠꯀꯤ ꯃꯇꯝꯗ ꯋꯥꯌꯦꯟꯕꯒꯤ ꯃꯇꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯄꯨ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯏꯁꯥ ꯑꯂꯦ ꯁꯂꯥꯝ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯈꯣꯏꯗꯒꯤꯁꯨ ꯍꯪꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯀꯝ ꯇꯧꯕꯤꯒꯅꯨ ꯀꯣ ꯕ꯭ꯔꯗꯔ ꯑꯗꯣꯝꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯅꯤ ꯑꯗꯨ ꯑꯩꯅ ꯁꯥꯎꯖꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯑꯗꯣꯝꯗ ꯏꯁꯣꯔꯒꯤ ꯂꯧꯁꯤꯡꯗꯣ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨꯀꯣ ꯑꯩꯈꯣꯏꯅ ꯉꯥꯡꯉꯒꯁꯨ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯔꯦ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯅ ꯇꯧꯕꯁꯤꯁꯨ ꯐꯠꯇꯦ ꯀꯣ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯇꯁꯦꯡꯅ ꯊꯥꯖꯕ ꯀꯅꯥꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯆꯩꯕꯁꯦ ꯃꯍꯥꯛꯅ ꯂꯃꯟ ꯍꯜꯂꯣꯏ ꯂꯃꯟ ꯈꯨꯝꯃꯛꯀꯗꯕ ꯑꯃ ꯂꯩ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯆꯩꯗ ꯃꯈꯣꯟ ꯊꯣꯛꯇꯕꯅꯤ ꯑꯩꯉꯣꯟꯗ ꯑꯁꯤꯁꯨ ꯑꯩ ꯕ꯭ꯔꯗꯔꯗ ꯑꯩ ꯍꯥꯏꯗꯣꯛꯆꯔꯝꯒꯦ ꯑꯩ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯅ ꯀꯞꯄꯝꯃꯕ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯩ ꯁꯤꯔꯅꯤ ꯍꯥꯏꯅ ꯀꯞꯄꯝꯃꯕ ꯃꯤꯅꯤ ꯕ꯭ꯔꯗꯔ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯍꯤꯡꯍꯟꯕꯤꯔꯤꯕꯅꯤ ꯃꯥꯅ ꯍꯤꯡꯍꯜꯂꯒꯅꯦ ꯖꯤꯁꯨꯅ ꯙꯔꯃ ꯁꯟꯗꯣꯛ ꯍꯥꯏꯗꯦ ꯙꯔꯃ ꯄꯨꯝꯅꯃꯛ ꯐꯩ ꯙꯔꯃꯗꯣ ꯑꯩꯈꯣꯏꯅ ꯉꯥꯛꯄ ꯉꯝꯗꯦ ꯀꯔꯝꯕ ꯙꯔꯃꯅ ꯃꯤ ꯍꯥꯠꯂꯨ ꯍꯥꯏꯒꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯤ ꯍꯥꯠꯂꯦ ꯙꯔꯃꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯒꯗꯤ ꯑꯗꯨꯒꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯕꯥꯏꯛ ꯊꯧꯕꯗ ꯍꯦꯜꯃꯦꯠ ꯎꯞꯇ꯭ꯔꯗꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯐꯥꯏ ꯆꯂꯥꯟ ꯄꯤꯗ꯭ꯔꯒꯗꯤ ꯖꯦꯜꯗ ꯊꯝꯒꯅꯤ ꯏꯁꯣꯔꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯍꯥꯏꯕ ꯏꯟꯗꯕꯗꯣ ꯇ꯭ꯔꯥꯐꯤꯛ ꯔꯨꯜ ꯊꯨꯒꯥꯏꯔꯒ ꯖꯦꯜꯗ ꯊꯝꯃꯒꯗꯤ ꯏꯁꯣꯔꯒꯤ ꯂꯩꯁꯦꯝꯕꯤ ꯃꯄꯨꯒꯤ ꯋꯥꯌꯦꯟ ꯊꯨꯒꯥꯏꯕ ꯃꯤ ꯍꯥꯠꯀꯅꯨ ꯍꯥꯏꯔꯒ ꯍꯥꯠꯂꯛꯄ ꯅꯨꯡꯁꯤꯅꯧ ꯍꯥꯏꯅ ꯍꯥꯏꯔꯒ ꯔꯦꯞ ꯇꯧꯕꯤꯕ ꯐꯠꯇꯕ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯅꯨꯄꯤ ꯂꯣꯟꯕ ꯃꯇꯨ ꯐꯨꯕ ꯌꯨ ꯉꯥꯎꯕ ꯂꯝꯆꯦꯠ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯌꯦꯟ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯙꯔꯃ ꯄꯨꯝꯅꯃꯛꯇ ꯍꯦꯜ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯖꯦꯍꯦꯟꯅꯨꯝ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯅꯔꯛ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯗꯣꯝꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜ ꯇꯧꯖꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯅꯥꯕꯁꯤꯡꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯖꯕꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯃꯈꯛꯇ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯄꯥꯝꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯌꯨꯝ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄꯅꯤ ꯌꯨꯝꯗꯨꯗ ꯑꯍꯟ ꯑꯃ ꯂꯩ ꯃꯥꯒꯤ ꯃꯃꯤꯠ ꯎꯗ꯭ꯔꯦ ꯍꯥꯏ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯀꯦꯟꯁꯔ ꯅꯥꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯩꯅ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯄꯣꯠ ꯆꯩ ꯂꯩꯔꯒ ꯊꯥꯎ ꯆꯦꯡ ꯍꯋꯥꯏ ꯂꯩꯔꯒ ꯄꯨꯔꯒ ꯆꯠꯂꯤ ꯃꯉꯣꯟꯗ ꯆꯠꯂꯦ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯁꯦꯜ ꯑꯣꯏꯅꯁꯨ ꯂꯨꯄꯥ 2,000-3,000 ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯊꯝꯃꯒ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯔꯝꯕꯅꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯌꯨꯝ ꯊꯪꯅꯕ ꯅꯨꯄꯥ ꯑꯃꯅ ꯑꯍꯟꯅꯤ ꯊꯣꯛꯂꯒ ꯑꯩꯅ ꯍꯔꯥꯎꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯦꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯖꯤꯁꯨꯅ ꯐꯍꯟꯕ ꯉꯝꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩꯉꯣꯟꯗ ꯊꯨꯛ ꯂꯥꯎꯈꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯏ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯑꯀꯤꯕꯒꯨꯝꯕ ꯑꯩꯉꯣꯟꯗ ꯂꯥꯡꯇꯛꯅꯕꯒꯨꯝꯕ ꯑꯃ ꯐꯥꯎꯏ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯑꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯍꯟꯅꯨꯕꯗꯣ ꯑꯍꯟ ꯑꯗꯣ ꯏꯄꯨ ꯑꯗꯣ ꯕꯥꯠꯔꯨꯝꯗ ꯁꯤꯔ ꯂꯩꯔꯝꯃꯤ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯃꯌꯥꯝ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯐꯨꯈꯤꯕ ꯄꯥꯁꯇꯔꯗꯣ ꯃꯥꯒꯤ ꯅꯨꯡꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯂꯣꯏꯅꯕ ꯑꯣꯏꯔꯝꯃꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯩꯕꯤꯔꯒ ꯈꯨꯠ ꯊꯥꯔꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯨꯒ ꯅꯠꯇꯦ ꯊꯥꯔꯤꯗꯣ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯏꯁꯣꯔꯗꯅꯤ ꯑꯍꯤꯡꯕ ꯏꯁꯣꯔꯒꯤ ꯈꯨꯠꯇ ꯇꯥꯕ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯍꯥꯏꯕꯤꯔꯤꯕꯅꯤ ꯕ꯭ꯔꯗꯔ ꯁꯦ ꯑꯩꯅ ꯈꯪꯈꯤ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯏꯁꯣꯔꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤꯔꯛꯄꯒꯤ ꯃꯔꯝꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯤ ꯀꯣ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕ ꯇꯥꯕꯤꯌꯨ
ꯑꯗꯣꯝ ꯇꯥꯕꯤꯌꯨ ꯉꯥꯡꯖꯔꯤꯕ ꯋꯥꯍꯩꯁꯦ ꯐꯠꯇꯕ ꯌꯥꯎꯕ꯭ꯔꯥ ꯉꯥꯡꯖꯔꯤꯕ ꯋꯥꯍꯩꯁꯤꯒ ꯑꯗꯣꯝꯁꯨ ꯑꯗꯣꯝꯒꯤ ꯙꯔꯃꯒꯤ ꯋꯥꯍꯩ ꯍꯥꯏꯕꯤꯌꯨ ꯑꯩ ꯇꯥꯏ ꯑꯩ ꯂꯣꯏ ꯇꯥꯏ ꯙꯔꯃ ꯑꯃꯒꯤꯅꯦ ꯃꯇꯥꯡꯗ ꯉꯥꯡꯂꯛꯄ ꯃꯇꯝꯗꯅꯦ ꯃꯔꯩ ꯌꯦꯠꯂꯩꯗꯣ ꯇꯥꯕ ꯍꯩꯕꯁꯦ ꯃꯊꯧ ꯇꯥꯏꯌꯦꯕ ꯇꯥꯔꯒꯅꯤ ꯂꯧꯁꯤꯡ ꯂꯧꯁꯟꯗꯣꯏꯗꯣ ꯀꯣ ꯕ꯭ꯔꯗꯔ ꯇꯥꯕ ꯇꯝꯕꯤꯌꯨ ꯑꯗꯣꯝꯒꯤ ꯙꯔꯃꯒꯤ ꯋꯥꯍꯩ ꯍꯥꯏꯕꯤꯌꯨ ꯎꯪꯅ ꯇꯥꯏ ꯀꯃꯥꯏꯅ ꯇꯥꯏ ꯑꯐꯕꯗꯣ ꯂꯧꯁꯟꯅꯕ ꯍꯣꯠꯅꯩꯌꯦꯕ ꯑꯐꯕꯗꯣ ꯀꯔꯝꯕ ꯑꯐꯕꯅꯣ ꯍꯤꯟꯗꯨꯒꯤ ꯙꯔꯃ ꯐꯩ ꯃꯨꯁꯂꯤꯝ ꯙꯔꯃ ꯐꯩ ꯃꯩꯇꯩꯒꯤ ꯐꯩ ꯃꯩꯇꯩꯒꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯝ ꯑꯊꯣꯏꯕꯅꯤꯀꯣ ꯑꯩ ꯂꯣꯏ ꯙꯔꯃ ꯄꯨꯝꯅꯃꯛ ꯔꯦꯁꯄꯦꯛ ꯇꯧꯕ ꯃꯤꯅꯦꯕꯀꯣ ꯕꯨꯙꯤꯁꯁꯨ ꯐꯩ ꯑꯗꯩꯗꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯈ ꯍꯥꯏꯔꯤꯕ ꯙꯔꯃꯗꯨꯁꯨ ꯐꯩ ꯂꯣꯏ ꯐꯩꯌꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯉꯥꯡꯖꯔꯤꯁꯦ ꯙꯔꯃ ꯁꯟꯗꯣꯛꯄ ꯅꯠꯇꯦ ꯃꯤꯒꯤ ꯙꯔꯃꯗ ꯍꯨꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯙꯔꯃ ꯑꯃꯒꯤ ꯋꯥꯍꯩ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯇꯥꯁꯦꯕ ꯀꯔꯤꯅꯣ ꯑꯆꯨꯝꯕꯗꯣ ꯈꯟꯁꯦꯕ ꯑꯁꯤꯅꯤ ꯕ꯭ꯔꯗꯔ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯏꯁꯣꯔꯅ ꯉꯥꯛꯄꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩ ꯐꯣꯡꯗꯣꯛꯆꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯁꯦꯕꯣꯛ 12 ꯋꯥꯔꯜꯗ ꯃꯤꯁꯤꯡ ꯅꯝꯕꯔ 1 ꯑꯣꯏꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯡꯒꯜ ꯑꯃ ꯂꯩ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯁꯨ ꯕꯥꯏꯕꯜ ꯃꯩ ꯊꯥꯈꯤ ꯕꯥꯏꯕꯜ ꯃꯩ ꯊꯥꯔꯒ ꯂꯣꯏꯔꯛꯄꯗꯤ ꯂꯥꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯍꯦꯟꯒꯠꯂꯛꯑꯦꯕ ꯁꯦꯕꯣꯛ 12 ꯁꯦꯕꯣꯛ 12ꯒꯤ ꯃꯅꯨꯡꯗꯅꯦ ꯁꯦꯕꯣꯛꯁꯤꯡꯁꯦ ꯑꯔꯣꯏꯕ ꯃꯇꯝꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯄꯥꯎꯒꯤꯗꯃꯛꯇ ꯍꯥꯠꯂꯦꯕ ꯑꯗꯣ ꯍꯥꯠꯂꯤꯗꯣ ꯁꯦꯕꯣꯛꯁꯤꯡꯗꯨꯅꯁꯨ ꯈꯪꯉꯦꯕ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗꯤ ꯂꯩꯍꯧꯗꯣꯏꯅꯤ ꯎꯐꯨꯜꯗ ꯇꯤꯟꯈꯤꯗꯣꯏꯅꯤ ꯑꯩꯗꯤ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯍꯟꯗꯣꯏꯅꯤ ꯈꯪꯕꯒꯤ ꯃꯔꯝꯅꯅꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯣ ꯏꯁꯣꯔꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯄꯨꯕꯤꯌꯦꯕ ꯌꯦꯡꯕꯤꯌꯨ ꯁꯦꯕꯣꯛ ꯑꯃ ꯍꯥꯠꯂꯦ ꯁꯦꯕꯣꯛ 10,000 ꯆꯣꯡꯊꯣꯔꯛꯑꯦꯕ ꯁꯤ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯁꯤ ꯌꯦꯡꯕꯤꯌꯨ ꯃꯤ 10,000 ꯍꯥꯠꯂꯦꯗꯅ ꯃꯤ ꯀꯔꯣꯔ ꯆꯣꯡꯊꯣꯔꯛꯑꯦꯕ ꯇꯥꯏꯕꯪꯄꯥꯟꯕꯗ ꯋꯥꯔꯜꯗ ꯀꯔꯝꯕ ꯖꯥꯇꯤ ꯑꯃꯇꯪ ꯖꯤꯁꯨ ꯊꯥꯖꯕ ꯌꯥꯎꯗꯦ ꯍꯥꯏꯕ ꯖꯥꯇꯤ ꯑꯃꯈꯛꯇꯪ ꯌꯥꯎꯕ꯭ꯔꯥ ꯃꯌꯥꯝ ꯄꯥꯀꯤꯁꯇꯥꯟꯗ ꯑꯣꯏꯁꯅꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯨꯏꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯖꯤꯁꯨ ꯊꯥꯖꯕ ꯂꯩꯔꯝꯃꯦ ꯁꯥꯎꯗꯤ ꯑꯔꯕꯇ ꯑꯣꯏꯒꯦꯔꯥ ꯇꯦꯁꯇꯤꯃꯣꯅꯤ ꯂꯩꯕ ꯈꯛꯇ ꯅꯠꯇꯦ ꯇꯦꯁꯇꯤꯃꯣꯅꯤ ꯄꯤꯊꯣꯔꯛꯄ ꯃꯔꯝꯗꯤ ꯖꯤꯁꯨꯒꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯏꯀꯥꯏ ꯇꯜꯂꯤ ꯍꯥꯏꯅ ꯂꯩꯔꯔꯣꯏ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯔꯛꯀꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯕ꯭ꯔꯗꯔ ꯑꯗꯣꯝꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯣꯡꯗꯣꯛꯆꯕꯅꯤ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯅꯨꯡꯁꯤ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯣꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯑꯍꯥꯟꯕ ꯃꯅꯥꯁꯤ ꯂꯥꯎꯊꯣꯛꯆꯔꯒꯦ ꯉꯁꯤꯒꯤ ꯃꯌꯥꯝ ꯀꯩꯅꯣꯁꯤꯡꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯍꯥꯏꯕꯤꯔꯛꯄꯗꯤ ꯄꯨꯝꯅꯃꯛꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯔ ꯌꯥꯡꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯔꯤꯕ ꯃꯄꯨ ꯑꯁꯦ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯁꯦ ꯃꯍꯥꯛꯅ ꯂꯩꯔꯤ ꯕꯖꯥꯔꯗꯒꯤ ꯄꯣꯠ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯕꯖꯥꯔꯗꯒꯤ ꯄꯣꯠ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯤꯔꯒ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯖꯤꯁꯨꯅ ꯑꯩꯈꯣꯏꯕꯨ ꯂꯩꯔꯤꯁꯦ ꯀꯔꯝꯅ ꯂꯩꯕꯅꯣ ꯄꯩꯁꯥꯅ ꯂꯩꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯍꯤꯁ ꯑꯣꯟ ꯕ꯭ꯂꯠ ꯃꯍꯥꯛꯀꯤ ꯏ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯩꯔꯦ ꯃꯍꯥꯛꯀꯤ ꯏ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕꯁꯦ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯩꯔꯤꯕꯁꯦ ꯕ꯭ꯔꯗꯔ ꯑꯩ ꯑꯗꯣꯝꯗꯁꯨ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤ ꯀꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯔꯒꯗꯤ ꯁꯨꯝ ꯌꯥꯝ ꯁꯥꯟꯅꯒꯅꯤꯀꯣ ꯕ꯭ꯔꯗꯔ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯩꯔꯤꯕ ꯙꯔꯃ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯁꯦꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯁꯤꯅ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯙꯔꯃꯗꯤ ꯁꯨꯝ ꯌꯥꯝꯃꯤ ꯙꯔꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯄꯨ ꯀꯧꯕꯁꯨ ꯃꯥꯟꯅꯗꯦ ꯀꯣ ꯄꯥꯎꯇꯥꯛꯁꯨ ꯃꯥꯟꯅꯗꯕ ꯌꯥꯎꯏ ꯑꯃꯗꯅ ꯑꯗꯨꯒꯤ ꯁꯥꯗꯣ ꯆꯥꯎ ꯑꯃꯗꯅ ꯆꯥꯅꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠꯄꯨ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯑꯁꯦ ꯀꯅꯥꯅꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯄꯨ ꯑꯗꯣ ꯑꯃꯈꯛꯇꯪ ꯑꯣꯏꯔꯤꯕ ꯃꯄꯨ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯍꯥꯏꯔꯤꯕ ꯃꯄꯨ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯊꯤꯖꯔꯤꯕꯁꯦ ꯑꯩ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯕ꯭ꯔꯗꯔꯅ ꯑꯩꯕꯨ ꯀꯟꯕꯤꯒꯗ꯭ꯔꯥ ꯑꯩꯒꯤ ꯋꯥꯍꯪꯁꯦ ꯑꯩ ꯍꯪꯖꯒꯦꯕ ꯑꯩꯁꯦ ꯅꯥꯔꯒ ꯁꯤꯔꯝꯒꯗꯧꯔꯕꯅꯦꯕꯀꯣ ꯀꯣꯛ ꯉꯥꯎꯗꯅ ꯃꯤꯍꯨꯟ ꯆꯣꯡꯗꯅ ꯑꯩ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯀꯅꯥꯅ ꯑꯩꯕꯨ ꯀꯅꯥꯝꯇꯅ ꯂꯥꯛꯄꯤꯈꯤꯗꯦ ꯑꯩꯅ ꯋꯥꯔꯒ ꯑꯩ ꯈꯛꯇꯅꯤ ꯑꯩꯅ ꯋꯥꯔꯒ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯖꯅꯕꯒꯤ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯒ ꯖꯤꯁꯨ ꯖꯨꯋꯥꯔ ꯁꯥꯟꯅꯧ ꯅꯨꯄꯤ ꯀꯣꯏꯅꯧ ꯂꯥꯟ ꯁꯣꯛꯅꯧ ꯃꯤ ꯍꯥꯠꯂꯨ ꯍꯥꯏꯕ ꯃꯄꯨ ꯅꯠꯇꯦ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯦ ꯃꯤꯁꯨ ꯍꯥꯠꯂꯝꯗꯦ ꯂꯥꯟꯁꯨ ꯁꯣꯛꯅꯔꯝꯗꯦ ꯅꯨꯡꯁꯤꯌꯨꯇꯅꯤ ꯍꯥꯏꯕꯤꯔꯝꯕ ꯁꯤꯕꯁꯨ ꯉꯝꯕ ꯍꯤꯡꯒꯠꯄꯁꯨ ꯉꯝꯕ ꯖꯤꯁꯨ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯕꯗꯤꯅꯦ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯅꯠꯇꯦ ꯑꯥꯏꯟꯅꯁꯨ ꯌꯥꯏ ꯃꯤꯅꯁꯨ ꯌꯥꯏ ꯀꯩꯒꯤꯅꯣ ꯑꯐꯕꯇ ꯇꯧꯔꯛꯑꯅꯤ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯜꯂꯒꯗꯤ ꯑꯗꯨꯅ ꯂꯨꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯖꯥꯇꯤ ꯈꯥꯏꯗꯣꯛꯑꯦꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯖꯥꯠ ꯈꯥꯏꯗꯣꯛꯏꯗꯅ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯀꯔꯤ ꯍꯥꯏ ꯍꯦ ꯃꯤꯑꯣꯏꯕ ꯑꯩꯒꯤ ꯈꯨꯠꯁꯦꯝ ꯍꯥꯏꯔꯦꯕ ꯖꯤꯁꯨꯒꯤ ꯃꯐꯝꯗ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯦ ꯃꯔꯝꯗꯤ ꯖꯤꯁꯨ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯄꯥꯞ ꯀꯣꯛꯄꯤꯕ ꯂꯥꯛꯄꯅꯤ ꯃꯍꯥꯛꯅ
ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯒꯤ ꯃꯔꯝꯅ ꯁꯥꯈꯤ ꯄꯤꯕꯤꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄꯒꯤ ꯃꯔꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯄꯨ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯅ ꯈꯪꯕꯒꯤ ꯃꯔꯝꯅ ꯇꯧꯕꯅꯤ ꯖꯤꯁꯨꯕꯨ ꯊꯥꯒꯠꯆꯕꯅꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯖꯤꯁꯨꯁꯦ ꯍꯣꯂꯤꯅꯤ ꯍꯥꯂꯦꯂꯨꯌꯥ ꯀꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯁꯥꯟꯅꯒꯨꯝꯁꯤꯀꯣ ꯃꯁꯥ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯏꯁꯣꯔꯒꯤ ꯀꯩꯅꯣꯗ ꯏꯟꯇꯔꯐꯦꯌꯔ ꯇꯧꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯣꯀꯦ ꯃꯌꯥꯝ ꯃꯃꯤꯡꯁꯦ ꯏꯁꯤꯟꯖꯔꯒꯦ ꯑꯍꯥꯟꯕꯗ ꯔꯃꯦꯁ ꯋꯥꯔꯤꯕꯝ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯝ ꯑꯔꯨꯅꯥ ꯃꯊꯪꯗ ꯏꯔꯨꯄꯃ ꯑꯣꯏꯅꯥꯝ ꯑꯗꯨꯒꯤ ꯃꯊꯪꯗ ꯗꯦꯕꯤꯠ ꯂꯩꯔꯦꯀꯣ ꯑꯗꯨꯒꯤꯗꯤ ꯃꯌꯥꯝ ꯃꯊꯪꯗ ꯂꯩꯔꯤꯕꯁꯦ ꯁꯂꯥꯝ ꯕꯁꯟꯇ ꯑꯗꯨꯒꯤ ꯃꯊꯪꯗ ꯕꯤꯃꯣꯜ ꯑꯉꯥꯕꯝ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯨꯒꯤ ꯕꯤꯃꯣꯜ ꯀꯥꯡꯉꯕꯝ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯂꯩꯕꯤꯀꯣ ꯃꯤꯁꯦ ꯑꯃꯨꯛꯇꯪ ꯏꯁꯟꯖꯈꯤꯒꯦ ꯂꯣꯏꯔꯕ ꯖꯥꯠꯂꯁꯤꯅ ꯕꯤꯃꯣꯜ ꯀꯥꯡꯉꯕꯝ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯔ ꯀꯩꯅꯣ ꯇꯧ ꯆꯨꯝꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈꯔ ꯌꯥꯡꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩꯅ ꯂꯧꯈꯠꯆꯕꯅꯤꯀꯣ ꯕꯤꯃꯣꯜ ꯀꯥꯡꯉꯕꯝ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯣꯏꯔꯦ ꯉꯁꯤꯒꯤꯁꯦꯀꯣ 1 2 3 4 5 6 ꯂꯩꯔꯦꯀꯣ 1 2 3 4 5 6 ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯤꯡ 6ꯁꯦ ꯑꯣꯏꯔꯦ ꯃꯤꯡ 6ꯁꯦ ꯑꯩꯈꯣꯏꯒꯤ ꯔꯃꯦꯁ ꯋꯥꯔꯤꯕꯝ ꯁꯒꯣꯜꯁꯦꯝ ꯑꯔꯨꯅꯥ ꯏꯔꯨꯄꯃ ꯑꯣꯏꯅꯥꯝ ꯗꯦꯕꯤꯠ ꯁꯂꯥꯝ ꯕꯁꯟꯇ ꯕꯤꯃꯣꯜ ꯀꯥꯡꯉꯕꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯏꯆꯦꯜꯁꯤꯡꯁꯤꯅ ꯑꯣꯏꯔꯦ ꯃꯌꯥꯝꯗ ꯑꯣꯏꯅ ꯍꯪꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯒꯤ ꯐꯥꯔꯁꯠ ꯑꯃꯁꯨꯡ ꯁꯦꯀꯦꯟꯁꯦ ꯐꯥꯔꯁ ꯍꯥꯏꯕꯗꯤ ꯄꯨꯝꯅꯃꯛ ꯐꯥꯔꯁ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛ ꯁꯦꯀꯦꯟ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯗꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯖ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯖꯅꯤꯡꯕꯗꯣ ꯄꯤꯕ ꯉꯝꯗꯕꯒꯤ ꯃꯔꯝꯅ ꯃꯌꯥꯝ ꯃꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯟꯁꯤꯅꯣ ꯐꯥꯔꯁ ꯁꯦꯀꯦꯟꯁꯦ ꯃꯌꯥꯝ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯎꯀꯣ ꯃꯌꯥꯝꯁꯤꯒꯤ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯃꯅꯥ ꯑꯩꯅ ꯈꯟꯖꯒꯗꯧꯕꯁꯦ ꯃꯤ 6 ꯈꯛ ꯂꯩꯔꯦ 6ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕꯁꯦ ꯀꯃꯥꯏꯅ ꯈꯟꯁꯤꯅꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ 6ꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦ ꯑꯩꯅ ꯄꯤꯅꯤꯡꯕꯒꯤꯅꯤ ꯄꯩꯁꯥ ꯂꯩ ꯏꯅꯥꯛ ꯈꯨꯜꯂꯤ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯌꯥꯝꯅ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯤꯡꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ ꯌꯥꯝ ꯏꯅꯥꯛ ꯈꯨꯜꯍꯟꯕ ꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯁꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯁꯤꯔ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯁꯦ ꯂꯣꯏꯅ ꯋꯥꯍꯪꯁꯦ 2 ꯆꯨꯝꯕ 3 ꯆꯨꯝꯕ ꯂꯣꯏ ꯑꯣꯏꯅꯕꯅꯦꯕ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯁꯤꯅꯣ ꯑꯝꯇꯪ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯂꯣꯇꯔꯤ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯤꯅ ꯐꯔꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯀꯦꯟꯗ꯭ꯔꯖꯤꯠ ꯀꯣ ꯂꯣꯇꯔꯤ ꯇꯧꯕ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯔꯥ ꯃꯌꯥꯝꯗꯨꯗꯤ ꯃꯃꯤꯡ ꯑꯣꯏꯅ ꯏꯔꯒ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤꯀꯣ ꯐꯦꯃꯤꯂꯤ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤꯁꯨ ꯅꯠꯇꯦꯀꯣ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯈꯪꯅꯕꯒꯤꯅꯤ ꯃꯌꯥꯝ ꯑꯁꯤꯅ ꯐꯔꯅꯤ ꯃꯃꯤꯡ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯊꯥꯡꯒꯠꯂꯁꯤ ꯇꯥꯏꯃꯤꯡꯗ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯍꯣꯏ ꯌꯦꯡꯖꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯈꯛꯅ ꯔꯥꯏꯠ ꯍꯥꯟꯅ ꯄꯤꯔꯛꯄ ꯑꯅꯤꯈꯛꯅ ꯃꯇꯨꯡꯗ ꯄꯤꯔꯛꯄ ꯑꯗꯩ ꯑꯅꯤꯈꯛꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯁꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯄꯀꯣ ꯑꯁꯤꯒꯤ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯊꯕꯛꯅꯤꯅ ꯑꯩꯅꯁꯨ ꯍꯦꯛꯇ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯃꯥꯜꯂꯦ ꯔꯃꯦꯁ ꯋꯥꯔꯤꯕꯝ ꯍꯣꯏ ꯑꯗꯨꯒ ꯍꯣꯏ ꯍꯥꯏꯅ ꯂꯣꯏ ꯍꯥꯏꯕꯤꯔꯦꯀꯣ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯍꯣꯏ ꯇꯧꯔꯁꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯀꯣꯏꯁꯟ ꯑꯃꯃꯨꯛ ꯍꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯀꯣꯏꯁꯟ ꯑꯃꯃꯨꯛ ꯍꯪꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯆꯨꯝꯃꯤꯀꯣ
ꯂꯣꯇꯔꯤꯅ ꯐꯅꯤ ꯑꯍꯨꯝ ꯑꯍꯥꯟꯕ ꯂꯧꯈꯠꯄꯗꯨꯅ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯈꯟꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯇꯧꯖꯔꯒꯦꯀꯣ ꯂꯣꯇꯔꯤ ꯇꯧꯁꯜꯂꯁꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯁꯤꯁꯇꯔ ꯄ꯭रिꯌꯥꯡꯀꯥꯅꯁꯨ ꯍꯥꯏꯕꯤꯔꯦ ꯃꯌꯥꯝ ꯑꯩ ꯇꯧꯖꯔꯒꯦꯀꯣ ꯑꯩꯈꯣꯏ ꯃꯃꯤꯡꯁꯦ ꯏꯖꯔꯒ ꯁꯤꯅ ꯃꯌꯥꯝ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯁꯤꯅ ꯏꯁꯣꯔꯒꯤ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯈꯪꯅꯤꯡꯕ ꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯧꯅꯥ ꯍꯦꯟꯅ ꯂꯩꯅꯕ ꯑꯗꯨꯒ ꯑꯆꯨꯝꯕ ꯏꯁꯣꯔꯗꯤ ꯅꯨꯡꯁꯤꯕꯅꯤ ꯅꯨꯡꯁꯤꯕꯗ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯣ ꯑꯆꯨꯝꯕꯗ ꯂꯩꯃꯤꯟꯅꯁꯤ ꯃꯤꯉꯣꯟꯗ ꯂꯥꯟꯗꯕ ꯃꯌꯥꯝ ꯀꯣ ꯀꯅꯥꯒꯨꯝꯕꯅ ꯂꯥꯜꯂꯛꯄ ꯇꯥꯔꯒꯁꯨ ꯃꯔꯥꯜ ꯀꯣꯛꯄꯤꯕ ꯑꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯕꯛꯅꯤ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯆꯞ ꯆꯥꯅ ꯂꯣꯏ ꯊꯣꯛꯂꯕꯅꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯃꯇꯝꯁꯦ ꯖꯨꯋꯥꯔ ꯍꯥꯒꯅꯤ ꯍꯥꯔꯦ ꯂꯩꯕꯥꯛ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯀꯅꯤ ꯂꯥꯟꯗꯥꯔꯦ ꯖꯨꯋꯥꯔ ꯍꯥꯔꯛꯀꯅꯤ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯈꯪꯗꯕ ꯂꯥꯛꯀꯅꯤ ꯂꯥꯛꯏꯕꯁꯤꯅꯤ ꯃꯌꯥꯝ ꯀꯣ ꯇꯧꯔꯤꯁꯦ ꯔꯃꯦꯁ ꯋꯥꯔꯤꯕꯝ ꯃꯌꯥꯝꯁꯦ ꯔꯃꯦꯁ ꯋꯥꯔꯤꯕꯝꯒꯤ ꯕ꯭ꯔꯗꯔꯒꯤ ꯃꯃꯤꯡꯁꯦ ꯏꯁꯟꯖꯔꯦ ꯃꯌꯥꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯆꯦꯁꯦ ꯑꯗꯨꯝ ꯊꯦꯛꯆꯟꯖꯔꯒꯦꯀꯣ ꯃꯌꯥꯝꯁꯦ ꯆꯦꯁꯦ ꯑꯗꯨꯝ ꯊꯦꯛꯆꯟꯖꯔꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯦꯛꯆꯜꯂꯒꯦꯀꯣ ꯃꯌꯥꯝꯁꯦ ꯃꯈꯥꯗ ꯊꯝꯕꯁꯦ ꯎꯕꯤꯒꯗ꯭ꯔꯥ ꯈꯤꯇꯪ ꯃꯅꯤꯡ ꯍꯟꯊꯖꯒꯦ ꯃꯌꯥꯝꯁꯨ ꯊꯝꯕꯁꯦ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩ ꯗꯨꯀꯥꯟ ꯃꯃꯥꯡꯗꯅꯤ ꯃꯌꯥꯝ ꯑꯩ ꯐꯝꯖꯔꯝꯃꯤꯁꯦ ꯁꯤꯗ ꯊꯝꯃꯒꯦ ꯃꯌꯥꯝꯁꯦ ꯕꯥꯏꯕꯜ ꯍꯣꯂꯤ ꯕꯥꯏꯕꯜꯒꯤ ꯃꯊꯛꯇ ꯊꯝꯖꯔꯒꯦ ꯃꯌꯥꯝ ꯎꯕꯤꯕ꯭ꯔꯥ ꯇꯥꯔꯛꯀꯗꯧ ꯇꯧꯏ ꯂꯦꯞꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯣꯀꯦ ꯃꯌꯥꯝꯁꯤꯒ ꯑꯃ ꯊꯝꯃꯦ ꯔꯃꯦꯁ ꯋꯥꯔꯤꯕꯝꯒꯤ ꯊꯝꯈ꯭ꯔꯦ ꯃꯊꯪꯁꯦ ꯁꯒꯣꯜꯁꯦꯝ ꯑꯔꯨꯅꯥ ꯁꯒꯣꯜꯁꯦꯝ ꯑꯔꯨꯅꯥ ꯊꯝꯃꯦ ꯑꯗꯨꯒꯗꯤ ꯏꯔꯨꯄꯃ ꯑꯣꯏꯅꯥꯝ ꯏꯔꯨꯄꯃ ꯑꯣꯏꯅꯥꯝ ꯑꯗꯨꯒꯗꯤ ꯗꯦꯕꯤꯠ ꯑꯗꯨꯗꯤ ꯁꯂꯥꯝ ꯕꯁꯟꯇ ꯁꯂꯥꯝ ꯕꯁꯟꯇ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯂꯩꯔꯤꯁꯦ ꯕꯤꯃꯣꯜ ꯀꯥꯡꯉꯕꯝ ꯕꯤꯃꯣꯜ ꯀꯥꯡꯉꯕꯝ ꯃꯌꯥꯝ ꯀꯣ ꯃꯌꯥꯝ ꯑꯩꯅ ꯗꯨꯀꯥꯟ ꯐꯝꯖꯕꯁꯦ ꯗꯨꯀꯥꯟꯁꯤꯗꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯅꯤꯅ ꯃꯤꯅꯁꯨ ꯈꯪꯉꯤꯀꯣ ꯑꯗꯨꯅ ꯗꯨꯀꯥꯟꯗ ꯂꯥꯛꯑꯒ ꯄꯩꯁꯥ ꯌꯥꯎꯗꯅꯁꯨ ꯍꯦꯛꯇ ꯂꯥꯛꯑꯒ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯅꯀꯣ ꯑꯗꯨ ꯃꯌꯥꯝ ꯄꯤꯔꯤꯕꯅꯤ ꯃꯌꯥꯝ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯇꯣꯡꯕꯒ ꯈꯟꯖꯗ꯭ꯔꯕꯅꯤ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯊꯧꯒꯜꯒꯤ ꯑꯣꯏꯅ ꯗꯨꯀꯥꯟꯁꯤꯁꯨ ꯄꯤꯔꯕꯅꯤꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯑꯩ ꯄꯨꯟꯁꯤꯗ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯀꯣ ꯉꯁꯤ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯁꯨꯃꯥꯏꯅꯒ ꯇꯧꯕꯁꯦ ꯃꯔꯨꯞ ꯀꯥꯏꯁꯤꯁꯨ ꯑꯩ ꯍꯧꯕ ꯈꯣꯠꯄ ꯑꯝꯇ ꯃꯔꯨꯞ ꯇꯧꯕ ꯈꯣꯠꯄ ꯁꯨꯃꯥꯏꯅꯗꯤ ꯎꯈꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯣꯀꯦ ꯃꯌꯥꯝꯁꯦ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯑꯍꯥꯟꯕꯗ ꯄꯤꯖꯒꯦꯅ ꯈꯟꯖꯔꯝꯕꯁꯦ ꯐꯥꯔꯁꯠꯀ ꯁꯦꯀꯦꯟꯒꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯃꯅꯁꯨ ꯊꯥꯔꯠꯁꯨ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯑꯗꯨꯑꯣꯏꯗꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯁꯤꯅꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯈꯟꯖꯔꯝꯕꯅ ꯐꯥꯔꯁꯁꯦ 1,000 ꯁꯦꯀꯦꯟꯅ 500 ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯕꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯐꯥꯔꯁꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁꯁꯦ ꯐꯔꯦ 1,000 ꯑꯗꯨꯝ ꯑꯣꯏꯍꯜꯂꯁꯤ ꯐꯥꯔꯁ 1,000 ꯁꯦꯀꯦꯟ 500 ꯑꯗꯨꯒ ꯊꯥꯔꯠꯅ ꯂꯨꯄꯥ 200 ꯑꯣꯏꯍꯜꯂꯒꯦꯀꯣ ꯃꯌꯥꯝ ꯑꯣꯀꯦ ꯁ꯭ꯇꯥꯔꯠ ꯑꯃꯨꯛꯇꯪ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯈ꯭ꯔꯕ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯀꯤ ꯃꯃꯤꯡ ꯏꯔꯝꯒꯗꯕꯅꯤ ꯃꯁꯤꯗꯤ
comment tawbirakpa punamukki maming iramgadabani mayam kamai tawsino asida dum thangalasira daga comment tawba chumna pirakpa punamukki maming kay matangda oidoino ai khanghodre amta haibiro sumai tawbanida ngasi akoi isorgi matangda holy bible dagi mamang da so ina haijekibani akoigi wahang pakhum oina ko adi keno tawba isorgi wahai se hairaga pakhum yam yangna pirakpa ngambado aduga akoina dum aigi maikei dagi ni da ina pukling thagutchabo oina ahawbam sabiu haiduna selgi ba mana kharasu thamjabani adu ngasi siga sumaina oire adunani aigisu ibiro haiduna mayam sumai tawrage mayam isinnaw singko akoigi mi taru khaktang khanbasigi mahutta kamenda chumna haibirakiba oja sing mekhoi taru khak tawrase haiduna haibire akoigi sister Priyanka na mekhoi taru khak tawrase haiduna haibire aduga akoigi aisu ibiro haiduna haibire mayam 4th 5th 6th su ai lupa chama mating tawjage chahum khak mating tawjarake haiduna brother thagachari brother na ngasai akoigi brother ma akoigi samom sit haiba maitei brother thagachari brother taruk di yamde haiduna su haibire mayam gi comment amtang photo piramo mayam ai tawjabase ai amasu soidanabagi khanjabani ko mayam ai di yam knowledge yam haijana khosana tawjabasu nate mayam ngasai akoigi comment tawkibado comment tawrakpa matamdane yam chumna pirakkiba comment khara yaweba akoigi sister Priyanka leire adoidi akoigi mathangda sister Priyanka leire adoidi keno Sunil Yangkhom love you okay ma'am ngasigi oina si taruk sigi manungda lokhocharage ko ahan base third prize oina ma'am third oina thangachirage yengminasi ko ma'am third ni ko oina thangatak to se ahan bada ichil naw singaktani singi manungdagi third se lokhocharage third से सगुल सेम अरुणा सिस्टर सगुल सेम अरुणा सगुल सेम अरुणा ना थर्ड से लगे को सगुल सेम अरुणा सिस्टर अदुगा मथंगदा सेकेंड सलाम बसंता सेकेंड से सलाम बसंता सलाम थर्ड सेकेंड से सलाम बसंत ना तारे अदुगा फर्स्ट मैम ngasi ahanba aigi maikeidagi adum aina thamoida faujarakkado henna isorgi wahai paningnaba toidi chinnaw singda aina मैम akoigi sidadi akoigi assam sidadi ko akoigi sunai turel ama igi hek maningda cheli मैम turen se asidagi मैम nga se akoigi taka tek nga se akoi ngarin to akoigi kenogi nga se ngaren litha saireng ase ekdam available phai मैम yam na ko nga phaba mi lae aduna pirei adu pirappa khudingi akoigi इचिनाव सिंग मणिपुर लेबीरीबा अखोगी मैतै सिंग नागा अखोई इचिनाव मैम ले मरिंग तांखुल कबुई ओजा अखोई याम नुसिबा इमा पाबुंग सिंग मैम लेरी अदुगा मतंग दा ओ एगी इचिनाव सिंग इमा पाबुंग सिंग अदो लेरमगदी पुन सामिनगदबनी को काइना खलकप मैम यावबको अदुबु मणिपुर अमसुंग असम की मरी से अखोगी मखादा चटप याद्रिबा मतंग ओइबनिना खरसु दुम लापना लेबा आदि पैसासु चंग बुखप तवबनिना को आइना दुम खनगिबनी मैम दा पिनिंगबदो आइना मरमदी ngasi फावबदा ईश्वरगी थगोल सिदा अखोई चिन्नाव इचे इचल सिंग ngमहनबिबा ngक्तनी पो मैम की प्रेयर दगी सपोर्ट दगी अदुनी मैम फास्ट से खंगचरगे मैम से आई खंगजब नते को कायदा करी यावरिबा फास्ट से खंगचरगे फास्ट से सेना खंगलगे को मैम विनर मसीगी विनर से मैम
Ramesh, Ramesh Maibam, Ramesh Maibam. Mahakna brother sina first tare ma'am. Ramesh Maibam. Thagachari ma'am ngasigi live asida akoigi first takiba brother gi maming Ramesh Maibam. Second oina akoi yang na pirakpada second tabase akoigi Salam Basanta aduga Sagol Sem Aruna aduga ma'am akoigi maming ahum khak keno tawba ngamudabase thangalakdabase ma'am asisu keno tawbiganu ma'am ay Ramesh Maibam Salam Basanta David ma'am David Sagol Sem Aruna David Bimal Bimol Dilaitre ne Bimol Kangabam duga gidi Irupama video thangalio live thai Irupama oinam ma'am smai torage akoigi mi taruk sigi manung sitagi ko ahum khakse khallaga ahum khakse gada oina pibase ma'am aingonda su kitang nungai jida ba makak phawre habidi akoigi chilnao che sing nusiba ngatani ko makoina makoi phangudabase makoida su kitang nungai ngamdaba mo oirpa yai maramaduna ma'am adom akoigi haiba ming taruk ko Sagol Sem Aruna Salam Basanta Ramesh Maibam David Bimol Kangabam aduga Irupama Oinam adom account link tawba number do engona thabiro maya adom taruk tai hapserage ko taruk ta hapserage maya ko chilna option tani che chil tani ko sina ahum kak te piraga ahum kak pida base amna engonda sungai tawba ma oire mayam number kano jawba number tharak pa yagadra yengbiu adom account link tawba number tharak pa yagadra te yengbiu mayam mayam aina mamang da haijakriba maming singdo adugi manungdagi mayam akoigi account link tawbako number kan tawragadi haibiro first se Ramesh Waribam haibni hoi mani Ramesh Waribam haibra chumi Waribam Maibam haina parore Ramesh Waribam chumiko first se Ramesh Waribam no oi second na Salam Basanta no oi aduga Sagol Sem Aruna na keno tai ko akoigi third tare ko maya ado akoigi chilna ahum taruk sigi manungda ahum khakti tare ko ado ahum khakna ta haudabase ase akoi ei kitang nungai tabam phawre habidi akoi chilna ngaktani aduga ase marup hunbasu nate ko akoi ishorgi keno ne aduna ei mayamda akoi taruk makta ko khara aina Sukhristagi mingda I hapserage ahauba ma chaba yana bagidamagta mayam oza eigi number do adum hangjabani haiduna haibire number se iraga thabirakpa yagadra number se iraga thabirakpa yaragadi natraga su yadragadi mayam keno kamai tawni WhatsApp number da oina tharakpa yagadra mayam te yengbiu hoigi sumaina live ta mobile number ibase amuk thoktabasu dum yawbani ko yagadra yaragadi hairiba akoigi mi tarukse adomgi keno do akoigi kamai tharakani ko paisa tharaknabagi akoigi mobile link tawba Google Pay bu oiragasu Phone Pay bu oiragasu link tawbagi number do amta thabiro mayam aigi WhatsApp number haijirage ko aigi WhatsApp number sida live se loiraga adomna keno tawbiro ai akoi mi taruk makta ai khara tawraga mayam ai pizarage mayam ko asina phagani hain khalle maramdi adi ahum khakna first second third ti tare adubu ahum khakna ta haudabase ai tasinga nungaijade habidi akoi chilna ngaktani ko akoi yenaraga chaminase isogi nungsibado akoi amatani haina khanjaraga haijabani mayam aina tawjari se mayam mayam na kari haibiningi mayam aina khanjari se first second third tabasda
ꯑꯩꯈꯣꯏꯒꯤ ꯄꯤꯒꯗꯧꯕ ꯑꯦꯃꯥꯎꯟꯁꯦ ꯑꯩꯈꯣꯏ ꯃꯤ ꯇꯔꯨꯛꯁꯤꯗ ꯑꯣꯏꯅ ꯌꯦꯟꯅꯔꯒ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯐꯥꯔꯁ ꯁꯦꯀꯦꯟ ꯑꯍꯨꯝꯁꯤ ꯈꯛꯇ ꯄꯤꯁꯤ ꯍꯥꯏꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯠꯁꯑꯞ ꯅꯝꯕꯔ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯑꯝꯇꯪ ꯅꯣꯠ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯋꯥꯠꯁꯑꯞ ꯅꯝꯕꯔꯁꯦ 8471 ꯑꯗꯨꯗꯒꯤꯗꯤ 929 423 ꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯅꯝꯕꯔꯁꯦ ꯑꯁꯤꯗ ꯋꯦꯜ ꯗꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯇꯔꯨꯛꯇ ꯄꯤꯕꯅ ꯐꯒꯅꯤ ꯊꯥꯒꯠꯆꯔꯤ ꯇꯔꯨꯛꯇ ꯑꯗꯨꯝ ꯄꯤꯖꯔꯒꯦ ꯃꯌꯥꯝ ꯈꯔ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯍꯥꯎꯕ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯟꯅꯔꯒ ꯑꯗꯨꯝ ꯆꯥꯕꯤꯌꯨꯀꯣ ꯑꯩꯒꯤ ꯋꯥꯠꯁꯑꯞ ꯅꯝꯕꯔ ꯍꯥꯏꯖꯔꯦ ꯃꯌꯥꯝ 8471 929 423 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯑꯗꯣꯝꯅ ꯂꯥꯏꯚꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯍꯥꯟꯕꯗ ꯀꯃꯦꯟꯗ ꯃꯤꯡ ꯍꯥꯟꯅ ꯍꯥꯏꯕꯤꯔꯣꯀꯣ ꯃꯤꯡ ꯍꯥꯏꯕꯤꯔꯣ ꯍꯥꯏꯕꯤꯔꯒ ꯑꯗꯣꯝꯒꯤ ꯅꯝꯕꯔꯗꯨꯁꯨ ꯊꯥꯕꯤꯔꯣ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯤ ꯇꯔꯨꯛꯇ ꯄꯤꯕꯅ ꯐꯒꯅꯤ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯎꯠ ꯐꯤꯜ ꯇꯧꯋꯤ ꯍꯥꯏ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯃꯤꯟꯅꯕ ꯑꯩꯈꯣꯏꯀꯣ ꯍꯥꯏꯗꯤ ꯃꯤ ꯑꯍꯨꯝꯈꯛꯅ ꯐꯪꯔꯒ ꯑꯍꯨꯝꯈꯛꯅ ꯐꯪꯍꯧꯗꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯍꯤꯡꯃꯤꯟꯅꯕ ꯁꯦ ꯏꯁꯣꯔꯒꯤꯁꯨ ꯋꯥꯍꯩꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯋꯤꯟꯅꯔ ꯇꯥꯈ꯭ꯔꯕꯁꯤꯡꯕꯨ ꯍꯦꯟꯅ ꯏꯁꯣꯔꯅ ꯊꯧꯅꯥ ꯂꯧꯁꯤꯡ ꯄꯥꯡꯒꯜ ꯍꯥꯞꯄꯤꯁꯅꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯩꯅꯣ ꯅꯨꯃꯤꯠꯇ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯁꯨ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯑꯝꯇꯪꯒ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ ꯌꯥꯔꯒꯗꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯡꯊꯤꯟ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8ꯁꯦ ꯑꯁꯤꯗ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯑꯩ ꯊꯥꯖꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯖꯕꯁꯦ ꯃꯌꯥꯝꯅ ꯇꯥꯕ꯭ꯔꯥ ꯏꯅꯦ ꯀꯩꯅꯣ ꯊꯤꯜꯂꯧꯗꯣꯏꯔꯥ ꯄꯤꯔꯣ ꯑꯩ ꯃꯌꯥꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯖꯕꯁꯦ ꯑꯗꯨꯝ ꯇꯧꯈꯤꯁꯤꯔꯥ ꯃꯌꯥꯝꯅ ꯀꯔꯤ ꯐꯥꯎꯕꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯕꯥꯏꯕꯜꯗꯒꯤ ꯋꯥꯍꯪ ꯈꯔ ꯍꯪꯉꯒ ꯑꯗꯩ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯀꯥꯏꯅ ꯁꯦꯜꯒꯤ ꯑꯣꯏꯕ ꯃꯅꯥ ꯈꯔ ꯄꯤꯕꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯁꯥꯡꯅ ꯇꯧꯈꯤꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯑꯅꯤꯡꯕꯗꯨꯅꯤ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯑꯣꯖꯥ ꯊꯧꯔꯥꯡ ꯇꯧꯖꯔꯤ ꯀꯃꯦꯟ ꯑꯃ ꯂꯥꯛꯑꯦꯀꯣ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠꯁꯨ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯦ ꯕꯤ ꯀꯟꯇꯤꯅ꯭ꯌꯨ ꯍꯥꯏꯗꯨꯅꯁꯨ ꯂꯥꯛꯑꯦꯀꯣ ꯊꯥꯒꯠꯆꯔꯤ ꯑꯩ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯄ꯭ꯔꯦꯌꯔꯗ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯅꯤꯡꯁꯤꯡꯅꯤꯡꯉꯤ ꯍꯥꯏꯗꯣꯛꯑꯒꯦ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯏꯪꯊꯝꯊꯥ ꯃꯇꯝꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯀꯝꯕꯜꯁꯦ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯋꯥꯕ ꯌꯨꯝꯁꯤꯡꯗ ꯕ꯭ꯂꯥꯡꯀꯦꯠ 70ꯃꯨꯛꯀꯤ 1,150ꯃꯨꯛ ꯇꯥꯕ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯌꯨꯝꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯑꯗꯣ ꯏꯪꯊꯝꯊꯥ ꯃꯇꯝꯗ ꯑꯗꯣ ꯃꯌꯥꯝ ꯍꯟꯗꯛꯁꯨ ꯈ꯭ꯔꯤꯁꯃꯥꯁ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯑꯣꯏꯔꯒꯁꯨ ꯃꯄꯥꯟꯒꯤ ꯑꯇꯣꯞꯄ ꯈꯨꯟꯗ ꯑꯣꯏꯔꯒꯁꯨ ꯕ꯭ꯂꯥꯡꯀꯦꯠ 100ꯈꯛ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯑꯩꯅ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝ ꯈꯔ ꯑꯊꯥꯕ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯖꯥꯠꯇꯣ ꯃꯤ 1,100-1,200 ꯇꯥꯕ 1,500 ꯑꯣꯏꯔꯒꯁꯨ ꯈꯔ ꯑꯊꯥꯕ ꯃꯤ 2-3 ꯍꯤꯞꯄ ꯌꯥꯕꯒꯤ ꯑꯉꯥꯡꯁꯤꯡ ꯃꯃꯥ ꯃꯆꯥ ꯑꯗꯨꯝ ꯍꯤꯞꯃꯤꯟꯅꯕ ꯌꯥꯕꯒꯤ ꯕ꯭ꯂꯥꯡꯀꯦꯠꯇꯣ 100ꯈꯛ ꯌꯦꯟꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯃꯌꯥꯝ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯨꯃꯤꯠꯇ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯃꯥꯡꯗꯒꯤ ꯑꯦꯔꯦꯟꯖ ꯂꯧꯔꯒ ꯊꯝꯅꯕꯒꯤꯗꯅ ꯈꯟꯖꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦꯜꯁꯤꯡꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯇꯧꯖꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯗ ꯄꯤꯅꯕꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯂꯧꯅꯕꯁꯦ ꯑꯁꯤꯗ ꯑꯗꯣꯝꯅꯁꯨ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯕ꯭ꯂꯥꯡꯀꯦꯠ 100ꯈꯛ ꯄꯤꯕ ꯂꯩꯇ ꯂꯥꯏꯔꯗ ꯄꯤꯕꯁꯤꯗ ꯑꯗꯣꯝꯅꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯕ꯭ꯂꯥꯡꯀꯦꯠ ꯃꯌꯥꯝ 100 ꯍꯥꯏꯕꯁꯦ ꯀꯩꯒꯨꯝꯕ 1,500ꯒ ꯑꯣꯏꯇꯥꯔꯒꯗꯤ 1,50,000 ꯑꯗꯨꯝ ꯂꯩꯔꯦ ꯀꯣ ꯃꯌꯥꯝ ꯑꯗꯣꯈꯔ ꯑꯐꯕꯗꯤ ꯈꯤꯇꯪ 1,500,000ꯃꯨꯛ ꯑꯗꯨꯝ ꯇꯥꯏ ꯀꯣ ꯃꯤꯡ ꯈꯛꯇꯪꯒꯤ ꯄꯤꯕ ꯅꯠꯇꯕꯀꯣ ꯈꯔ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯂꯩꯖꯗꯕ ꯊꯕꯛ ꯅꯨꯡꯕꯛ ꯇꯧꯕ ꯂꯩꯇꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯖꯗꯕ ꯁꯨꯔꯒ ꯅꯣꯝꯃꯒ ꯍꯤꯡꯖꯕꯗꯀꯣ ꯃꯌꯥꯝ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯈꯛ ꯄꯤꯔꯒꯗꯤ ꯑꯄꯥꯛꯄꯗꯣ ꯃꯃꯥ ꯃꯆꯥ ꯑꯗꯨꯝ ꯏꯪꯊꯝꯊꯥ ꯀꯨꯂꯥꯏꯅꯕꯒꯤꯗꯃꯛꯇꯀꯣ ꯃꯌꯥꯝ ꯃꯃꯥꯡꯗ 70 ꯃꯃꯥꯡꯗ ꯄꯤꯕꯅꯤ 30-35 ꯏꯁꯇꯤꯃꯦꯠꯇ ꯃꯃꯥꯡꯗ ꯄꯤꯕꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ khitang ꯌꯥꯝꯃꯟꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯨꯡꯍꯧꯗꯦ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯕ꯭ꯂꯥꯡꯀꯦꯠ 100ꯒꯤ ꯏꯁꯇꯤꯃꯦꯠꯁꯦ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯨꯃꯤꯠꯇ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 25ꯗ ꯃꯌꯥꯝ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯒ ꯊꯧꯔꯝ ꯂꯣꯏꯔꯒ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯒꯀꯣ
ꯃꯃꯥꯡꯗꯗꯤ ꯌꯨꯝꯗ ꯆꯠꯂꯒ ꯊꯤꯟꯕꯅꯤ ꯑꯗꯨꯝ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯥꯏꯚ ꯊꯥꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯑꯒ ꯁꯤꯗ ꯑꯩ ꯗꯨꯀꯥꯟꯁꯤꯗꯒꯤ ꯑꯗꯨꯝ ꯄꯤꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯀꯃꯦꯟꯁꯤ ꯌꯥꯝ ꯂꯥꯛꯑꯝꯃꯦ ꯀꯃꯦꯟꯁꯤ ꯄꯥꯊꯣꯛꯆꯔꯛꯀꯦ ꯗꯦꯕꯤꯠ ꯇꯧꯕꯅ ꯐꯒꯅꯤ ꯑꯣꯖꯥ ꯑꯣꯖꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ forever and ever amen 하이두나 하이비레 타가체리 ngасidi sina penthoknarase hai 타가체리 adu makha tana tawbiu ko haiduna su haibire yam nungai adum tawkhise ishorgi mingda haiduna haibire 타가체리 aduga adubu aikhoisi online da participate yaujage haiduna haibi soiduna yaubiu brother oza ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇꯅꯤꯀꯣ ꯃꯩꯇꯩꯂꯣꯟ ꯑꯁꯤꯕꯨ ꯈꯪꯉꯤꯕ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯄ꯭रिꯌꯥꯡꯀꯥ ꯑꯗꯨꯝ ꯇꯧꯁꯤ ꯑꯣꯖꯥ ꯑꯩꯁꯨ ꯃꯇꯨꯡ ꯏꯟꯕ ꯃꯊꯪ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯁꯟꯗꯦ ꯅꯨꯃꯤꯠꯁꯦ ꯃꯌꯥꯝ ꯉꯔꯥꯡ ꯁꯟꯗꯦꯗ ꯑꯩ ꯂꯥꯏꯚꯁꯦ ꯊꯥꯔꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯈꯔ ꯑꯆꯤꯟꯕ ꯂꯩꯕꯗꯒꯤ ꯉꯝꯖꯍꯧꯗ꯭ರೆ ꯅꯨꯡꯁꯤꯃꯜꯂꯦ ꯏꯌꯥꯝꯕ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯗꯦꯕꯤꯠ ꯖꯣꯟ 3:16 is the love of my lifeꯊꯥꯒꯠꯆꯔꯤ asang bichanu oza aidi sunday numitto live tharakpa yengbani thengnade pung kaya da thage haina haibire nungmaijing numitse ai live thaba ngamhodre thabak ama achinba thabak ama tholakpadagi ai lakpada thengdokhre aduna ngasi oina thajarakbani david pung taretta haijage hai pung taretta ni ko pung taretta oina tawsi mayam aisu numidangi pung 5-6 se dum potchei khara dum dukangi yonabagi honajabani bimol thodam support tawjage haidun hairi support tawjage hoi jam thagachari ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯃꯅ ꯁꯄꯣꯔꯠ ꯇꯧꯖꯒꯦ ꯑꯩꯈꯣꯏꯅ ꯕ꯭ꯂꯥꯡꯀꯦꯠ ꯀꯝꯕꯜ ꯄꯤꯒꯅꯤ ꯍꯥꯏꯕꯗꯣ ꯁꯄꯣꯔꯠ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯕꯥꯏꯕꯜ ꯆꯦꯞꯇꯔꯗ ꯑꯣꯏꯅ ꯇꯧꯕ ꯐꯒꯗ꯭ꯔꯥ ꯀꯣꯏꯁꯟꯁꯦ ꯕꯥꯏꯕꯜ ꯆꯦꯞꯇꯔꯗ ꯑꯣꯏꯅ ꯍꯣꯏ ꯑꯗꯨꯁꯨ ꯌꯥꯎꯖꯒꯦ ꯑꯣꯖꯥ ꯕ꯭ꯔꯗꯔ ꯀꯣ ꯁꯤꯁꯇꯔ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯃꯊꯪꯗꯗꯤ ꯍꯣꯏ ꯕꯥꯏꯕꯜꯒꯤ ꯆꯦꯞꯇꯔꯗ ꯀꯌꯥꯗ ꯌꯥꯎꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯑꯗꯨ ꯑꯣꯏꯅ ꯇꯧꯖꯒꯦ ꯃꯊꯪꯁꯨ ꯌꯥꯝꯅ ꯃꯌꯥꯝ ꯑꯩꯅ ꯈꯟꯖꯔꯤꯕꯁꯤ ꯌꯥꯝꯅ ꯑꯂꯥꯏꯕ ꯁꯤꯝꯄꯜ ꯑꯣꯏꯕ ꯋꯥꯍꯪꯁꯤꯡꯗꯣ ꯈꯟꯖꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯍꯦꯟꯅ ꯂꯩꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯋꯥꯍꯪꯗ ꯌꯥꯎꯈꯤꯕꯗꯣ ꯑꯩꯅ ꯖꯤꯁꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯖꯤꯁꯨꯒꯤ ꯋꯥꯍꯩ ꯏꯟꯕ ꯃꯊꯧ ꯇꯥꯏꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯎꯇ ꯍꯥꯏꯕꯤꯕꯅꯤ ꯃꯤ ꯈꯠꯅꯧ ꯐꯨꯅꯧ ꯍꯥꯏꯕꯁꯦ ꯖꯤꯁꯨꯅ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕ ꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯇꯧꯃꯤꯟꯅꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯍꯥꯏꯕ ꯏꯟꯕ ꯃꯆꯥꯁꯤꯡꯒꯤ ꯄꯨꯟꯐꯝ ꯀꯟꯕꯤꯕ ꯃꯄꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯑꯣꯖꯥꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦꯜꯁꯤꯡ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯒꯤ ꯏꯄꯥꯅ ꯁꯥꯍꯟꯕꯤꯕ ꯁꯪꯂꯦꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯩꯗꯤ ꯌꯥꯝ ꯂꯥꯛꯍꯟꯖꯅꯤꯡꯕꯅꯤ ꯂꯥꯛꯄꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯋꯦꯜꯀꯝ ꯇꯧꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯈꯥꯒꯤ ꯂꯝꯕꯤꯁꯦ ꯆꯠꯄ ꯌꯥꯗꯕꯅꯤꯅ ꯃꯊꯛꯂꯣꯝꯗ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯄꯅꯤꯅ ꯈꯔ ꯁꯦꯜꯗꯤ ꯑꯗꯨꯝ ꯆꯪꯉꯤ ꯍꯥꯏꯀꯣ ꯆꯪꯉꯤꯀꯣ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯉꯝꯒꯗꯕ ꯑꯣꯏꯔꯒꯗꯤ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯁꯨ ꯃꯔꯝꯗ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝ ꯂꯥꯛꯆꯅꯤꯡꯉꯤ ꯃꯌꯥꯝ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯍꯧꯅ ꯑꯩ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯂꯥꯞꯄꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯠꯀꯦ ꯍꯥꯏꯅꯗꯤ ꯑꯗꯨꯝ ꯈꯟꯕ ꯑꯗꯨꯕꯨ ꯑꯗꯨꯝ ꯆꯠꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯁꯨ ꯌꯥꯝ ꯂꯥꯛꯆꯅꯤꯡꯉꯤ ꯅꯣꯡꯃ ꯏꯁꯣꯔꯅ ꯌꯥꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯑꯩꯁꯨ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯌꯨꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯑꯋꯥꯕ ꯑꯅꯥꯕꯁꯤꯁꯨ ꯌꯥꯝꯅ ꯐꯍꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯈꯟꯖꯕ ꯃꯊꯪꯒꯤ ꯂꯥꯛꯏꯕ ꯃꯊꯪ ꯊꯥꯗꯅꯤꯀꯣ ꯃꯌꯥꯝ ꯈ꯭ꯔꯤꯁꯃꯥꯁꯁꯦ 25 ꯗꯤꯁꯦꯝꯕꯔ ꯍꯧꯖꯤꯛꯇꯤ ꯅꯕꯦꯝꯕꯔꯅꯤ ꯑꯗꯨꯅ 25 ꯗꯤꯁꯦꯝꯕꯔꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯃꯥꯁ ꯅꯨꯃꯤꯠꯇ ꯕ꯭ꯂꯥꯡꯀꯦꯠ ꯌꯦꯟꯗꯣꯏꯁꯦ ꯃꯌꯥꯝ ꯑꯁꯦ ꯃꯃꯥꯡꯗ ꯑꯩꯅ ꯌꯦꯟꯈꯤꯕ ꯃꯇꯝꯗꯣ ꯃꯌꯥꯝ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏ ꯂꯥꯏꯔꯕꯤ ꯏꯕꯣꯛꯁꯤꯡ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯅ ꯌꯥꯝꯅ ꯊꯃꯣꯏꯗꯒꯤ ꯌꯥꯝꯅ ꯍꯥꯏꯖꯔꯛꯄꯀꯣ ꯕ꯭ꯂꯥꯡꯀꯦꯠ ꯂꯩꯕ ꯉꯝꯗꯗꯅ ꯃꯌꯥꯝ ꯐꯤ ꯈꯨꯗꯩꯅꯒ ꯁꯨꯞꯄꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯗ ꯏꯪꯈ꯭ꯔꯕ ꯃꯇꯝꯗꯀꯣ ꯃꯌꯥꯝ ꯀꯌꯥꯝ ꯑꯋꯥꯕꯅꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯙꯔꯃ ꯌꯦꯡꯗꯅ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯙꯔꯃꯗꯁꯨ ꯂꯩꯁꯅꯨ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯔꯛꯄꯅꯤ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯦ ꯏꯆꯜ ꯍꯥꯏꯗꯨꯅ ꯄꯤꯕꯅꯤ ꯀꯌꯥꯝ ꯍꯔꯥꯎꯏ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯌꯥꯝ ꯁꯤꯔꯒ ꯀꯩ ꯅꯨꯃꯤꯠꯇ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯅꯕ ꯅꯠꯇꯦ ꯃꯌꯥꯝ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗꯗꯤ ꯑꯐꯕ ꯊꯕꯛ ꯇꯧꯍꯧꯁꯤꯀꯣ ꯑꯐꯕ ꯊꯕꯛ ꯇꯧꯍꯧꯁꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤ ꯃꯌꯥꯝ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤ
ꯑꯁꯤ ꯑꯩꯈꯣꯏꯗꯤ ꯋꯥꯠꯇꯅ ꯆꯥꯔꯤ ꯑꯗꯨꯕꯨ ꯆꯥꯕ ꯐꯪꯖꯗꯕ ꯃꯤ ꯈꯔꯁꯨ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯩ ꯄꯤꯛꯏꯉꯩꯗꯩꯁꯨ ꯌꯥꯗꯦ ꯇ꯭ꯔꯦꯟꯗ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯆꯠꯄ ꯃꯇꯝꯗ ꯇ꯭ꯔꯦꯟ ꯃꯅꯨꯡꯗꯗꯤ ꯕꯤꯈꯥꯅꯤꯕꯁꯤ ꯌꯥꯝ ꯂꯥꯛꯑꯦ ꯃꯌꯥꯝ ꯃꯑꯣꯡꯒꯤ ꯕꯤꯈꯥꯅꯤꯕꯁꯤ ꯂꯥꯛꯑꯦ ꯑꯍꯥꯟꯕ ꯇ꯭ꯔꯦꯟ ꯇꯣꯡꯕꯅꯤ ꯇ꯭ꯔꯦꯟ ꯃꯇꯝꯁꯤꯗ ꯕꯤꯈꯥꯅꯤꯕ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥꯁꯦ ꯍꯥꯞꯄ ꯃꯌꯥꯝꯀꯣ ꯄꯩꯁꯥꯁꯦ ꯍꯥꯞꯄ ꯑꯃꯈꯛ ꯃꯈꯣꯡ ꯁꯣꯏꯕ ꯑꯃ ꯂꯥꯛꯀꯅꯤ ꯃꯈꯨꯠ ꯇꯦꯛꯄ ꯑꯃ ꯂꯥꯛꯀꯅꯤ ꯃꯃꯤꯠ ꯎꯗꯕ ꯑꯃ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯄꯥꯡꯅꯤꯡꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯤ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯝꯃꯤꯕ ꯈꯔꯗꯤ ꯇꯧꯃꯤꯟꯅꯁꯤꯀꯣ ꯕꯥꯏꯕꯜꯅ ꯍꯥꯏ ꯅꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯇꯧꯕ ꯊꯕꯛ ꯑꯗꯨ ꯃꯤꯁꯤꯡꯅ ꯎꯔꯒ ꯁꯔꯒꯗ ꯂꯩꯕꯅꯈꯣꯏꯒꯤ ꯅꯄꯥꯕꯨ ꯊꯥꯒꯠꯅꯕꯅꯈꯣꯏꯒꯤ ꯃꯉꯥꯜ ꯑꯗꯨ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯉꯥꯜꯍꯜꯂꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯏꯠ ꯑꯣꯐ ꯗ ꯋꯥꯔꯜ ꯍꯥꯏꯔꯤꯕꯅꯤ ꯑꯗꯣꯝꯁꯦ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝꯁꯦ ꯏꯁꯣꯔꯅ ꯑꯗꯣꯝꯁꯦ ꯃꯉꯥꯜ ꯍꯥꯏꯕꯤꯔꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯄꯪꯈ꯭ꯔꯕ ꯅꯆꯥ ꯑꯩꯅ ꯏꯄꯥ ꯅꯍꯥꯛꯀꯤ ꯊꯧꯒꯜ ꯇꯧꯖꯕꯁꯦ ꯏꯄꯥ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ ꯂꯣꯏꯅꯕꯤꯕꯒꯤ ꯃꯄꯥꯜꯅꯤ ꯄ꯭ꯔꯚꯨ ꯏꯄꯥꯅ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯅꯍꯥꯛꯄꯨ ꯊꯥꯖꯕꯁꯤꯡꯕꯨ ꯅꯍꯥꯛꯅ ꯅꯨꯡꯁꯤ ꯊꯥꯖꯗꯕꯁꯤꯡꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤ ꯃꯔꯝꯗꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗ꯭ꯔꯒꯗꯤ ꯇꯝꯊꯤꯕ ꯃꯇꯝ ꯑꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯏꯄꯥꯕꯨ ꯈꯪꯖꯗꯕ ꯂꯩꯔꯒꯗꯤ ꯏꯄꯥꯅ ꯁꯣꯛꯄꯤꯗꯨꯅ ꯈꯪꯍꯟꯕꯤꯌꯨ ꯊꯃꯣꯏꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯌꯨ ꯊꯥꯖꯕꯁꯤꯡꯕꯨ ꯏꯄꯥꯅ ꯍꯦꯟꯅ ꯀꯣꯟꯁꯤꯟꯕꯤꯌꯨ ꯑꯅꯥꯕ ꯑꯌꯦꯛꯄ ꯐꯠꯇꯕꯗꯒꯤ ꯏꯄꯥꯅ ꯀꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯇꯥꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯍꯛꯆꯥꯡꯗ ꯇꯥꯕ ꯗꯥꯛꯐꯝꯅ ꯅꯈꯣꯏꯒꯤ ꯑꯅꯥꯕ ꯐꯍꯟꯕꯤꯔꯦ ꯍꯥꯏꯔꯤꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯗꯣ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯑꯃꯝꯕꯒꯤ ꯄꯥꯡꯒꯜ ꯃꯥꯡꯈꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜꯅ ꯌꯦꯍꯣꯚꯥ ꯏꯄꯥ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯃꯝꯕꯒꯤ ꯍꯩꯀꯥꯞ ꯖꯩꯀꯥꯞꯀꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯦꯅꯥ ꯊꯣꯛꯀꯗꯧꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯃꯔꯨ ꯐꯪꯅ ꯂꯧꯊꯣꯛꯈꯤꯕ ꯑꯣꯏꯁꯅꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯁꯅꯨ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯏꯪꯊ ꯆꯤꯛꯊꯕ ꯑꯣꯏꯁꯅꯨ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯏꯪꯊꯕ ꯏꯄꯥꯅ ꯍꯥꯏ ꯏꯄꯥꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯃꯥꯡꯍꯟꯅꯤꯡꯗꯦ ꯃꯔꯝꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇꯁꯨ ꯅꯣꯔꯣꯛꯇ ꯈꯝꯅꯨꯡ ꯂꯩꯕꯥꯛꯇ ꯍꯦꯜꯗ ꯏꯄꯥꯅ ꯊꯥꯗꯅꯤꯡꯗꯦ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯗꯣ ꯅꯆꯥ ꯑꯩꯅꯅꯦ ꯗꯌꯥꯅꯟ ꯂꯥꯏꯁ꯭ꯔꯝꯅꯅꯦ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯀꯟꯕꯤꯌꯨ ꯃꯄꯨꯗ ꯌꯥꯎꯕꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅꯅꯦ ꯏꯄꯥ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯗꯨ ꯇꯥꯛꯊꯣꯛꯆꯒꯦ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕ ꯈꯔꯅꯗꯤ ꯏꯄꯥꯅ ꯍꯥꯏꯗꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯆꯔꯆꯇ ꯆꯪꯉꯒ ꯅꯣꯡꯃꯩ ꯄꯥꯏꯈꯠꯂꯛꯄ ꯃꯤ ꯍꯥꯠꯂꯒ ꯍꯜꯂꯦꯂꯨꯌꯥ ꯂꯥꯎꯕ ꯂꯃꯟ ꯈꯨꯝꯕ ꯃꯤꯉꯣꯟꯗ ꯃꯥꯡꯅꯕ ꯁꯤꯟꯕ ꯃꯗꯨ ꯏꯄꯥꯒꯤ ꯋꯥꯍꯩ ꯅꯠꯇꯦꯀꯣ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯍꯥꯏꯕꯤꯕꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯑꯩꯒꯤ ꯌꯥꯊꯪ ꯉꯥꯛꯎ ꯏꯄꯥꯒꯤ ꯌꯥꯊꯪ ꯉꯥꯛꯆꯒꯦ ꯅꯨꯡꯁꯤꯕ ꯌꯨꯝꯂꯣꯟꯅꯕꯕꯨ ꯏꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯕ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯑꯩꯅ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕꯗꯣ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕꯗꯣ ꯑꯩꯅ ꯇꯧꯕ ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯟꯅꯕ ꯋꯥ ꯉꯥꯡꯗꯕ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯣ ꯏꯄꯥ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯗꯣ ꯎꯠꯊꯣꯛꯆꯒꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯆꯥ ꯗꯌꯥꯅꯟ ꯂꯥꯏꯁ꯭ꯔꯝ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯛꯀꯗꯧꯕꯁꯤꯡ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯐꯠꯇꯕꯗꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯂꯦꯟꯅ ꯏꯄꯥ ꯏꯁꯣꯔ 아멘. 할렐루야. ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩ ꯋꯥꯠꯁꯑꯦꯞꯇ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯑꯩ ꯍꯧꯖꯤꯛ ꯍꯥꯞꯆꯔꯒꯦ ꯃꯌꯥꯝ ꯃꯤ ꯇꯔꯨꯛꯁꯦ ꯈꯔ ꯇꯧꯔꯒ ꯑꯩ ꯍꯥꯞꯆꯔꯒꯦꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯄꯨꯟꯅ ꯊꯥꯒꯠꯃꯤꯟꯅꯁꯤ ꯁꯔꯒꯗꯁꯨ ꯍꯦꯚꯦꯟꯗꯁꯨ ꯄꯨꯟꯅ ꯂꯩꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ 아멘.ꯊꯥꯒꯠꯆꯔꯤ